Assalamualaikum everyone. Ngasidi live ta ngahak wari watai sasi matam kuina aikoigi YouTube channel asi live tharudabna maram oraga ngasidi live mati ama laksake. Aduna miyam ga aikoigi kaino subscriber singa wari watai sabagi khudong sabado ngasi laujake. Maram masina aikoigi live asida sanction biraklaga aikoigi isil inaw singna adom madongi ngasi asi ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯚ ꯃꯇꯦꯛ ꯑꯃ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯂꯥꯏꯚꯀꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯃ ꯂꯧꯖꯒꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯛꯂꯣ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯁꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯗꯣꯝꯒꯤ ꯇꯧꯍꯟꯅꯤꯡꯕ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯗꯨꯝ ꯇꯧꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯁꯤ ꯑꯗꯨꯒ ꯃꯌꯥꯝꯒ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯦꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯣꯛꯁꯤ ꯃꯇꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯚ ꯊꯥꯗꯕ ꯑꯗꯨꯅ ꯂꯥꯏꯚꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯉꯁꯤ ꯊꯝꯖꯔꯤ ꯑꯗꯨꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯈꯪꯅꯤꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯒꯤ ꯑꯩꯈꯣꯏ ꯑꯁꯤ ꯀꯔꯤ ꯃꯐꯝꯗꯒꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯏꯟ ꯗꯤꯇꯦꯜꯁ ꯈꯪꯃꯤꯟꯅꯁꯤ ꯑꯗꯣ ꯃꯔꯛꯁꯤꯗ ꯀꯣꯃꯦꯟ ꯑꯃ ꯃꯅꯤꯀꯥꯟꯇ ꯀꯕ꯭ꯔꯥ ꯀꯥꯝꯕ꯭ꯔꯝ ꯍꯥꯏꯗꯣꯏꯔꯥ ꯀꯕ꯭ꯔꯝ ꯍꯥꯏꯗꯣꯏꯔꯥ ꯍꯥꯏ ꯍꯥꯏꯕꯤꯔꯛꯏ ꯕ꯭ꯔꯥꯗꯔ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤ ꯁꯤꯌꯥꯔ ꯈꯔ ꯈꯔ ꯇꯧꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯃ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯗꯤ ꯋꯥ ꯂꯣꯜꯍꯜꯂꯛꯑꯔꯣꯏꯒꯦ ꯃꯥꯏ ꯃꯁꯥꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯄꯅꯤ ꯑꯗꯣ ꯗ꯭ꯌꯨꯇꯤ ꯆꯠꯄꯗꯨꯗ ꯁꯤꯐꯥꯏ ꯑꯣꯏꯕꯅꯤꯅ ꯃꯣꯏ ꯔꯁꯟꯒꯤ ꯆꯥꯕ ꯊꯛꯄꯁꯤ ꯔꯁꯟꯒꯤ ꯀꯛꯄꯅꯤ ꯄꯩꯁా ꯈꯔ ꯈꯔ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯍꯨꯝ ꯑꯃ ꯃꯔꯤ ꯑꯃ ꯑꯗꯨ ꯀꯛꯄꯗ ꯆꯥꯅ ꯊꯛꯅꯕ ꯌꯦꯜꯂꯛꯏꯕ ꯆꯔꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯇꯥꯟꯖꯥꯁꯤꯗ ꯃꯩ ꯃꯨꯠꯆꯟꯈ꯭ꯔꯦ ꯃꯩ ꯃꯨꯠꯈꯤꯕ ꯑꯁꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥꯗꯁꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤ ꯃꯩ ꯑꯁꯤ ꯅꯨꯡꯗꯥꯡ ꯃꯨꯠꯀꯗꯕ ꯁꯔꯨꯛ ꯑꯁꯤ ꯑꯩꯈꯣই ꯅꯨꯡꯊꯤꯜ ꯑꯁꯤ ꯃꯨꯊꯠꯄꯤꯔꯒ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯁꯨꯡꯁꯣꯏ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯅ ꯀꯝꯄ꯭ꯂꯦꯟ ꯀꯌꯥꯔꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯁꯦꯗꯨꯜ ꯅꯥꯏꯅ ꯃꯨꯠꯄꯒꯤ ꯀꯩꯅꯣꯁꯤ ꯑꯃ ꯇꯧꯋꯤ ꯍꯦꯛ ꯍꯦꯛ ꯃꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯃꯥꯜꯂꯦ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯣ ꯏꯇꯥꯎ ꯑꯁꯤ ꯔꯁꯟꯒꯤ ꯃꯣꯏ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯅꯤ ꯑꯍꯨꯝ ꯀꯛꯄ ꯑꯗꯨ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯌꯦꯜꯂꯛꯄ ꯇꯥꯏꯃꯤꯡ ꯌꯦꯡꯉꯒ ꯍꯥꯞꯅꯕꯅ ꯇꯧꯅꯕꯗꯅ ꯉꯥꯏꯅꯔꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯩꯈꯣꯏꯒꯤ ꯗꯤꯌꯣ ꯃꯈꯥꯒꯤ ꯃꯐꯝꯗꯨꯗ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯑꯗꯨꯅ ꯌꯦꯜꯂꯛꯄ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯆꯥꯕꯗ ꯅꯨꯡ ꯌꯥꯎꯕ ꯖꯥꯠꯅꯤꯗ ꯔꯁꯟꯒꯤ ꯄꯩꯁꯥꯁꯨ ꯀꯛꯄ ꯅꯨꯡꯁꯨ ꯍꯥꯞꯄꯛꯄ ꯑꯗꯨꯗꯤ ꯆꯥꯁꯤꯟꯒꯦꯅ ꯆꯥꯕꯗꯒꯤ ꯃꯥꯁꯤ ꯍꯧꯖꯤꯛ ꯅꯨꯡ ꯂꯩꯔꯦꯅ ꯉꯁꯤ ꯗꯣꯛꯇꯔ ꯆꯠꯂꯨꯔꯦ ꯑꯗꯣ ꯅꯨꯡꯗꯨꯁꯨ ꯄꯪꯌꯥꯝ ꯌꯥꯝ ꯆꯥꯎꯔꯝꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ 12 13 14 mm ꯈꯛꯇ ꯆꯥꯎ ꯃꯥꯜꯂꯦ ꯑꯗꯨꯋꯥꯏꯃꯨꯛ ꯑꯗꯒꯤ ꯇꯝꯄꯥꯛꯃꯌꯨꯝ ꯑꯜꯐꯥꯅꯥ ꯀ꯭ꯋꯥ ꯕꯤꯁꯇꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯀ꯭ꯋꯥ ꯕꯤꯁꯇꯣ ꯑꯝꯇ ꯁꯦꯝꯃꯛꯑꯣ ꯀꯩꯅꯣꯅꯤ ꯏꯆꯟꯅꯨꯄꯤ ꯃꯀ꯭ꯋꯥ ꯕꯤꯁꯇꯣ ꯑꯝꯇ ꯁꯦꯝꯃꯣ ꯑꯗꯨꯒ ꯋꯥꯆꯞꯇ ꯊꯥꯈꯤꯒꯦ ꯑꯜꯐꯥꯁꯀꯤ ꯇꯝꯄꯥꯛꯃꯌꯨꯝ ꯑꯜꯐꯥꯁꯀꯤ ꯑꯗꯨꯝ ꯃꯌꯥꯝ ꯁꯤꯌꯥꯔ ꯈꯔ ꯈꯔ ꯇꯧꯁꯤ ꯀꯩꯅꯣꯁꯤ ꯂꯥꯏꯚꯁꯤ ꯉꯁꯤꯗꯤ ꯆꯦꯟꯅꯦꯜ ꯑꯍꯨꯝ ꯃꯔꯤ ꯊꯣꯛꯅ ꯀꯟꯇꯤꯅ꯭ꯌꯨꯗ ꯊꯥꯅꯤꯀꯣ ꯂꯥꯏꯚꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯕꯞꯅꯦ ꯄꯨꯡ 4 ꯑꯗꯨꯋꯥꯏꯐꯥꯎ ꯑꯩꯈꯣꯏ ꯄꯨꯡ ꯑꯃ ꯀꯟꯇꯤꯅ꯭ꯌꯨꯗ ꯂꯦꯞꯇ ꯄꯨꯡ 4 ꯐꯥꯎꯗꯤ ꯊꯥꯔꯅꯤ ꯑꯃꯗꯤ ꯇꯧꯍꯟꯅꯤꯡꯕ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯗꯒꯤ ꯑꯞꯀꯃꯤꯡ ꯚꯤꯗꯤꯑꯣ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯃꯊꯪꯒꯤ ꯊꯥꯒꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯪꯕꯤꯕ ꯌꯥꯒꯅꯤ ꯏꯂꯤꯌꯥꯁ ꯁꯥꯍ ꯀꯦ ꯑꯦꯝ ꯇꯂꯞꯁꯤ ꯆꯥꯗꯦ ꯑꯩ ꯀꯩꯅꯣ ꯇꯧꯏ ꯑꯩꯅ ꯆꯥꯕꯁꯤ ꯅꯤꯁꯥ ꯃꯆꯥ ꯃꯁꯨꯗ ꯑꯃꯐꯥꯎ ꯆꯥꯗꯦꯀꯣ ꯑꯗꯒꯤ ꯑꯆꯧꯕꯁꯨ ꯆꯥꯗꯦ ꯈꯩꯅꯤ ꯈꯔ ꯈꯔ ꯎꯝꯃꯤ ꯀꯩꯅꯣꯁꯦ ꯁꯥꯖꯟ
ꯁꯥꯖꯟ ꯈꯔ ꯈꯔ ꯎꯝꯃꯤ ꯃꯁꯤ ꯁꯥꯖꯟ ꯆꯥꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯅ ꯑꯃ ꯊꯣꯛꯄꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯃꯁꯤ ꯀꯥꯟꯅꯔꯕ ꯃꯥꯜꯂꯦꯅ ꯑꯗꯒꯤ ꯑꯗꯨꯝ ꯆꯥꯈꯤꯕꯅꯤ ꯑꯋꯦꯁꯀꯔꯅꯤꯅ ꯇꯥꯃꯣ ꯆꯤꯡꯒꯟ ꯌꯥꯏ ꯍꯣꯏ ꯑꯩ ꯆꯤꯟꯁꯤ ꯈꯔ ꯀꯟꯕꯅꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯏꯁꯤꯡꯗ ꯐꯅꯌꯥꯝꯁꯨ ꯇꯤꯡꯉꯒ ꯌꯦꯡꯉꯦ ꯑꯗꯨ ꯊꯣꯠꯇꯣꯛꯑꯣ ꯌꯥꯗꯦ ꯇꯥꯃꯣ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕ꯭ꯔꯥ ꯏꯂꯤꯌꯥꯁ ꯑꯩꯁꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯗꯦ ꯑꯩꯈꯣꯏ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯃꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯗꯔ ꯑꯃꯅꯤ ꯑꯗꯨꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯃ ꯁꯤꯐꯥꯏ ꯑꯣꯏꯕꯗꯣ ꯃꯥ ꯁꯤꯐꯥꯏ ꯑꯣꯏꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣ ꯀꯔꯞꯁꯟ ꯌꯥꯗ꯭ꯔꯕ ꯂꯝꯗꯝꯅꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯞꯁꯟ ꯇꯧꯕꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯗꯦ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯖꯣꯕ ꯑꯃ ꯄꯥꯝꯕꯤꯔꯒꯗꯤ ꯀꯔꯞꯁꯟ ꯇꯧꯕꯗꯤ ꯌꯥꯗꯦ ꯑꯈꯪ ꯑꯍꯩ ꯑꯆꯧ ꯑꯁꯥꯡꯗ ꯂꯨꯄꯥ ꯂꯥꯛ 5 ꯑꯃ 10 ꯑꯃ ꯄꯤꯁꯤꯜꯂꯒ ꯗꯥꯏꯔꯦꯛ ꯊꯕꯛ ꯑꯗꯨ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯥꯏ ꯀꯟꯗꯤꯁꯟꯁꯤ ꯂꯨꯛ ꯗꯥꯏ ꯑꯦꯟ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯛꯁꯤꯗ ꯐꯟ ꯖꯣꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗ ꯌꯥꯎꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯔꯨꯛ ꯈꯥꯟꯅꯦꯅ ꯈꯟꯖꯕ ꯏꯅꯥꯎ ꯑꯃꯅ ꯋꯥꯎ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯏ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯥꯁꯤ ꯇꯁꯦꯡꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯈꯥꯟꯅꯦꯅ ꯃꯁꯥꯁꯤ ꯂꯩꯖꯕꯅꯤ ꯃꯁꯥꯅ ꯃꯤ ꯑꯇꯣꯞꯄꯒꯤꯗꯤ ꯈꯪꯗꯦ ꯁꯛꯇꯥ ꯊꯤꯌꯦꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯄꯤꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯁꯦꯡꯕ ꯉꯥꯡꯕꯅꯤ ꯏꯅꯥꯎꯁꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯤ ꯁꯛ ꯐꯖꯩꯑꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯃꯤ 3-4 ꯁꯨꯔꯦ ꯍꯥꯏꯕꯤꯔꯛꯏꯁꯤ ꯃꯩꯁꯤ ꯑꯣꯟꯊꯣꯛꯅ ꯑꯁꯦꯡꯕ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯅꯣ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯂꯥꯏꯟꯃꯦꯟ ꯑꯃꯅ ꯊꯥꯒꯠꯂꯛꯄ ꯋꯥꯐꯝ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯩꯒꯤ ꯀꯅꯦꯛꯁꯟꯁꯤ ꯀꯗꯥꯏꯗꯅꯣ ꯑꯃ ꯄꯣꯛꯈꯥꯏꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯀꯅꯦꯛꯁꯟꯁꯤ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗ ꯍꯦꯛ ꯃꯨꯠꯄ ꯈꯣꯠꯄꯁꯤ ꯇꯧꯋꯦꯅ ꯃꯥꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯄꯨꯡ ꯑꯃ ꯗꯥꯏꯔꯦꯛ ꯄꯨꯡ 7 ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤ ꯂꯩꯒꯅꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯄꯨꯡ 7 ꯐꯥꯎꯗꯤ ꯀꯝꯄꯜꯁꯔꯤ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯊꯥꯒꯅꯤ ꯑꯗꯨꯒ ꯃꯩ ꯃꯨꯠꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯗꯣꯝꯅ ꯉꯟꯅ ꯇꯨꯝꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯃꯗꯨ ꯊꯥꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤ ꯌꯦꯡꯉꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤ ꯐꯖꯅ ꯌꯦꯡꯒꯗꯕꯅꯤ ꯕ꯭ꯔꯥꯗꯔ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯋꯤꯁꯀꯔꯅꯤꯅ ꯕ꯭ꯔꯥꯗꯔ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯁꯦꯡꯕ ꯑꯗꯨꯝ ꯑꯆꯨꯝꯕꯗꯣ ꯍꯥꯏꯖꯒꯦ ꯆꯥꯛ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯦ ꯍꯥꯟꯅꯗꯤ ꯃꯒ꯭ꯔꯤꯕ ꯅꯃꯥꯖ ꯃꯇꯨꯡꯗ ꯍꯦꯛ ꯆꯥꯕꯅꯤ ꯑꯩꯁꯦ ꯆꯥꯛꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯌꯥꯝꯕ ꯃꯦꯝꯕꯔꯁꯤꯡ ꯂꯨꯍꯣꯡꯕ ꯑꯃ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯁꯣꯝꯗ ꯂꯩꯌꯦꯗꯅ ꯆꯠꯅꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯃꯤꯁꯦꯁ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤ ꯑꯃꯒꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯣ ꯈꯔ ꯊꯦꯡꯅ ꯊꯣꯡꯉꯁꯤ ꯋꯥꯔꯧꯔꯅꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯁꯟꯅꯕ ꯑꯃ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯏꯇꯥꯎꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯒꯤ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯑꯒ ꯃꯥꯒꯤ ꯃꯁꯥ ꯉꯝꯗꯕꯗꯣ ꯍꯪꯕ ꯑꯣꯏꯅ ꯊꯣꯛꯂꯛꯑꯝꯕꯅꯤ ꯑꯗꯣ ꯃꯥꯏ ꯗꯨꯀꯥꯟꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯏꯂꯤꯌꯥꯁ ꯁꯍꯥ ꯀꯦ ꯑꯦꯝꯅ ꯕ꯭ꯔꯗꯔ ꯚꯤꯗꯤꯑꯣ ꯑꯅꯧ ꯑꯅꯧꯕ ꯈꯔ ꯊꯥꯒꯠꯂꯛꯑꯣ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏ ꯁꯣꯔꯠ ꯐꯤꯂꯝ ꯑꯃꯒꯤ ꯀꯩꯅꯣ ꯇꯧꯕ ꯗꯕꯂꯤꯡ ꯇꯧꯕ ꯆꯠꯀꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯑꯃꯗ ꯌꯥꯎꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯥꯒ ꯄꯨꯜꯂꯒ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯃꯛꯑꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯅꯍꯥꯟ ꯉꯥ ꯐꯥꯕꯒꯤ ꯑꯃ ꯊꯥꯒꯠꯈ꯭ꯔꯦ ꯉꯥ ꯐꯥꯕꯒꯤ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯔꯤꯜꯁ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯔꯒ ꯑꯃ ꯊꯥꯒꯠꯄꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯥꯏꯚ ꯂꯥꯛꯏꯕꯁꯤꯅꯤ ꯑꯁꯤꯒꯤ ꯂꯥꯏꯚꯀꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯍꯌꯦꯡ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯒ ꯑꯃꯨꯛ ꯊꯥꯔꯛꯑꯒꯦ ꯚꯤꯗꯤꯑꯣꯁꯤ ꯅꯝꯕꯁꯤ ꯃꯇꯝꯁꯤ ꯁꯪꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯏꯅꯥꯛ ꯈꯨꯟꯕ ꯋꯥꯠꯇ ꯄꯥꯗꯕ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯍꯦꯛ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯁꯨ ꯆꯠꯂꯤ ꯑꯗꯨꯅꯅꯤ ꯆꯦꯛ ꯁꯨꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯖꯨꯒꯥꯂꯤ ꯆꯠꯂꯤꯁꯦ ꯌꯨꯇꯨꯞ ꯑꯗꯒꯤ ꯐꯦꯁꯕꯨꯛ ꯇꯧꯔꯒ ꯍꯤꯡꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ
ꯀꯩꯅꯣ ꯂꯩꯕꯤꯔꯒꯗꯤ ꯑꯗꯣꯝ ꯁꯨꯡꯁꯣꯏꯅ ꯁꯣꯏꯗꯅ ꯆꯔꯥ ꯁꯤꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯌꯥꯔꯤ ꯇꯧꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯊꯝꯖꯒꯦ꯫ ꯏꯂꯤꯌꯥꯁ ꯁꯍꯥꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯏꯛꯕꯥꯜ ꯕ꯭ꯔꯣꯁꯨ ꯌꯥꯎꯍꯟꯁꯦꯀꯣ꯫ ꯍꯣꯏ ꯌꯥꯎꯍꯜꯂꯛꯁꯦ ꯃꯥꯁꯨ ꯌꯥꯏ ꯌꯥꯎꯍꯟꯕ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕ ꯃꯤꯅꯤ ꯏꯛꯕꯥꯜꯁꯨ ꯑꯩꯈꯣꯏꯒꯁꯨ ꯍꯦꯛ ꯍꯦꯛ ꯄꯨꯟꯕꯅꯤ ꯏꯛꯕꯥꯜꯁꯤ ꯃꯥꯅꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯕ ꯏꯛꯕꯥꯜꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯩꯁꯥꯁꯦꯀꯣ ꯄꯥꯏꯗꯦꯕ ꯍꯧꯖꯤꯛꯁꯤ ꯁꯨꯐꯝ ꯆꯥꯐꯝꯁꯤꯒ ꯃꯔꯥꯡ ꯀꯥꯏꯗꯕꯒ ꯑꯗꯒꯤ ꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏ ꯋꯥꯅꯔꯦ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯦ ꯄꯥꯏꯗꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯏꯁꯥꯁꯤꯁꯨ ꯏꯁꯥꯃꯛ ꯃꯤ ꯑꯌꯥꯝꯕꯒꯤꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯃꯤ ꯑꯌꯥꯝꯕꯁꯨ ꯄꯥꯏꯅꯔꯝꯃꯣꯏꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯁꯤꯃ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯁꯤ ꯄꯥꯛꯅ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯑꯥꯎꯠꯁꯥꯏꯗꯠꯇꯒ ꯊꯣꯛꯑꯒ ꯌꯥꯝ ꯁꯨꯅꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩꯅꯣ ꯄꯩꯁꯥꯁꯦ ꯄꯥꯏꯅꯗ꯭ꯔꯦ ꯑꯗꯨꯅ ꯏꯚꯟ ꯊꯥꯎ ꯍꯥꯟꯅꯅꯕꯒꯤ ꯄꯩꯁꯥ ꯊꯥꯎ ꯂꯤꯇꯔ ꯑꯃꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯐꯥꯎ ꯉꯝꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯛꯕꯥꯜꯒꯁꯤ ꯇꯣꯏꯅ ꯄꯨꯟꯗꯕꯅꯤ ꯏꯛꯕꯥꯜꯅꯗꯤ ꯑꯗꯨꯝ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯕꯁꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯃꯣꯏꯒ ꯁꯦꯝꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯣꯏꯒ ꯄꯨꯟꯕꯁꯨ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯣꯏꯗꯧꯅ ꯑꯩꯁꯦ ꯄꯩꯁꯥꯁꯨ ꯄꯥꯏꯍꯧꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯍꯧꯗꯕ ꯏꯌꯥꯁꯤꯗ ꯂꯥꯏꯔꯤꯛ ꯃꯆꯦꯠ ꯑꯃ ꯍꯦꯛ ꯎꯍꯧꯗꯕ ꯇꯁꯦꯡꯕ ꯐꯟꯖꯣꯟꯅ ꯖꯨꯒꯥꯂꯤꯗꯣ ꯀꯔꯝꯕ ꯄ꯭ꯔꯣꯖꯦꯛꯇ ꯄꯥꯏꯕꯤꯔꯤꯒꯦ ꯑꯩꯁꯤ ꯀꯩꯅꯣꯗꯅꯤ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯇꯨ ꯑꯥꯔꯠ ꯇꯨ ꯍꯦꯕꯟ ꯍꯥꯏꯕ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯖꯨꯒꯥꯂꯤ ꯑꯣꯏꯅ ꯁꯨꯖꯕꯅꯤ ꯀꯩꯅꯣ ꯕ꯭ꯔꯤꯖ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯟ ꯈꯪꯅꯤꯡꯉꯒꯗꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯐꯟ ꯖꯣꯟꯗ ꯂꯩꯕꯤꯔꯤꯕ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤ ꯌꯥꯎꯅꯅꯕ ꯁꯔꯨꯛ ꯌꯥꯕꯤꯅꯅꯕ ꯋꯥꯈꯜ ꯊꯝꯁꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯁꯔꯨꯛ ꯈꯥꯅꯦꯅ ꯈꯟꯖꯔꯒ ꯂꯩꯔꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯔꯦ ꯃꯇꯦꯛ ꯑꯃꯐꯥꯎ ꯅꯝꯕ ꯉꯝꯖꯗ꯭ꯔꯕ ꯅꯪ ꯅꯁꯥꯗꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯖꯣꯏꯟ ꯇꯧ ꯂꯥꯎ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯉꯥꯡꯉꯛꯑꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯑꯣ ꯑꯗꯨꯗꯨ ꯂꯥꯏꯚ ꯑꯁꯤ ꯖꯣꯏꯟ ꯇꯧꯔꯅꯕ ꯍꯣꯠꯅꯁꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯃ ꯅꯥꯔꯦꯅ ꯑꯗꯨꯗꯒꯤ ꯂꯣꯠꯈꯤꯕꯗꯒꯤ ꯉꯁꯤ ꯌꯧꯐꯥꯎꯕ ꯃꯥ ꯃꯁꯛ ꯑꯁꯤ ꯎꯗ꯭ꯔꯕꯅꯤ ꯏꯂꯤꯌꯥꯁ ꯁꯍꯥ ꯏꯌꯥꯝꯕ ꯃꯌꯥꯡ ꯃꯥꯟꯕꯗꯣ ꯌꯥꯎꯍꯜꯂꯛꯑꯣ ꯃꯌꯥꯡ ꯃꯥꯟꯕꯗꯨ ꯀꯂꯥꯝ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ ꯇꯁꯦꯡꯕꯃꯛꯅꯤ ꯃꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯈꯥꯗ ꯆꯠꯂꯤ ꯃꯌꯥꯡ ꯁꯥꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯗ꯭ꯔꯒꯗꯤ ꯃꯥ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯁꯥꯁꯤꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯒꯤ ꯑꯥꯎꯠ ꯑꯣꯏꯈꯤꯑꯅ ꯄꯥꯎ ꯇꯥꯏ ꯑꯩ ꯍꯧꯖꯤꯛ ꯍꯪꯖꯕꯅꯤ ꯑꯗꯨꯅ ꯃꯥ ꯌꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯊꯪꯗ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯌꯥꯎꯍꯟꯖꯔꯛꯑꯒꯦ ꯑꯗꯨꯒ ꯐꯟ ꯖꯣꯟꯒꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯁꯤꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯒꯗꯤ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯩꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯌꯨꯝꯗ ꯂꯥꯛꯑꯒꯗꯤ ꯑꯃ ꯍꯟꯅ ꯂꯥꯏꯚ ꯊꯥꯔꯒ ꯅꯪ ꯄꯨꯡ ꯅꯣꯡꯉꯥꯟꯐꯧ ꯂꯥꯏꯚ ꯊꯥꯔꯒ ꯋꯥ ꯉꯥꯡꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯃ ꯄꯤꯒꯅꯤꯀꯣ ꯂꯥꯏꯚꯁꯤ ꯀꯩꯅꯣ ꯁꯠ ꯁꯠ ꯇꯠꯂꯤꯁꯤꯕꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯚꯁꯦ ꯁꯠ ꯁꯠ ꯇꯠꯄꯅꯤꯀꯣ ꯅꯦꯠ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯃꯨꯛ ꯍꯜꯂꯒ ꯍꯥꯏꯔꯛꯀꯦ ꯏꯂꯤꯌꯥꯁ ꯑꯩꯈꯣꯏ ꯑꯁꯤ ꯌꯥꯏꯔꯤꯄꯣꯛ ꯆꯤꯡꯈꯣꯡ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯐꯖꯔꯕ ꯁꯤꯅꯔꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕ ꯄ꯭ꯔꯀꯤꯇꯤꯒꯤ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ ꯖꯦꯕ꯭ꯔꯤꯜ ꯃꯥ ꯍꯥꯏ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏ ꯍꯥꯏ ꯕ꯭ꯔꯥꯗꯔ ꯁꯤꯁꯇꯔ ꯍꯥꯏ 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 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯥꯏꯚꯁꯤ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯁꯤꯌꯥꯔ ꯇꯧꯊꯣꯛꯁꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯄꯨꯡ 7 ꯐꯥꯎꯕ ꯀꯝꯄꯜꯁꯔꯤ ꯂꯥꯏꯚ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯅꯤ ꯕꯣꯏꯀꯥ ꯐꯥꯔꯁ ꯗꯦ ꯂꯤꯂꯣꯡ ꯁꯤ ꯑꯦꯝ ꯗꯤ ꯑꯣ ꯕ꯭ꯔꯣ ꯍꯥꯏ ꯕ꯭ꯔꯣ ꯏꯂꯤꯌꯥꯁ ꯈꯥꯟꯅ ꯏꯌꯥꯝꯕ ꯀꯩꯔꯪ ꯍꯥꯏꯕ ꯂꯝꯗꯣ ꯈꯪꯕ꯭ꯔꯣ ꯀꯩꯔꯪ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯏꯔꯝꯕ ꯃꯐꯝ ꯑꯃꯅꯤ ꯀꯩꯔꯪꯒꯤ ꯎꯃꯪꯗ ꯂꯩꯕ ꯑꯗꯅꯥꯟ ꯍꯥꯏꯕ ꯃꯤ ꯋꯥꯡ ꯆꯥꯎꯔꯕ ꯃꯌꯥ ꯅꯦꯠꯋꯥꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠꯋꯥꯛꯁꯦ ꯉꯁꯤꯒꯤ ꯅꯦꯠꯋꯥꯛꯁꯤ ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ
ꯊꯋꯥꯏ ꯃꯌꯨꯝꯅ ꯏꯅꯥꯎ ꯅꯍꯥꯟꯈꯩ ꯐꯥꯒꯤ ꯈꯔ ꯅꯍꯥꯛꯀꯤ ꯐꯥꯒꯤ ꯈꯔ ꯁꯦꯝꯃꯛꯑꯣ ꯍꯣꯏ ꯍꯣꯏ ꯕ꯭ꯔꯥꯗꯔ ꯏꯌꯥꯝꯕ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯐꯥꯒꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏ ꯍꯌꯦꯡꯗꯤ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯅꯝꯂꯒꯅꯤ ꯑꯗꯨꯒ ꯍꯪꯆꯤꯠꯀꯨꯝꯕ ꯑꯞꯂꯣꯗ ꯇꯧꯔꯛꯑꯒꯦ ꯐꯥꯒꯤ ꯃꯇꯦꯛ ꯃꯇꯦꯛ ꯑꯩꯈꯣꯏꯒꯤ ꯃꯤꯅꯠ ꯑꯃꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯅꯝꯕ ꯌꯥꯏ ꯏꯁꯥ ꯏꯇꯣꯝꯇ ꯑꯣꯏꯔꯒꯁꯨ ꯑꯗ ꯃꯤ ꯑꯍꯨꯝ ꯃꯔꯤ ꯍꯦꯛ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗꯨ ꯄꯨꯟꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯃꯤꯅꯠꯁꯤ ꯌꯥꯝꯗ꯭ꯔꯕꯗ 7 ꯒꯨꯝꯕ ꯁꯥꯡꯍꯟꯁꯤ 3-4ꯒꯨꯝꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯈꯣꯏ ꯊꯕꯛ ꯏꯟꯈꯥꯡꯁꯤ ꯄꯥꯛ ꯍꯦꯛ ꯁꯪꯗꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯅ ꯊꯕꯛꯁꯦ ꯑꯩꯈꯣꯏꯁꯨ ꯁꯨꯕ ꯍꯦꯛ ꯆꯠꯂꯦ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯁꯨꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯏꯃꯥ ꯏꯄꯥ ꯃꯤꯠꯅ ꯎꯕ ATM ꯀꯥꯔꯠꯅꯤ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯗꯨ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯥꯖꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯁꯤ ꯁꯨꯗ꯭ꯔꯦ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯑꯩ ꯈꯟꯈ꯭ꯔꯕ ꯂꯧꯁꯤꯡ ꯈꯔ ꯎꯏꯌꯦ ꯑꯗꯨꯅ ꯇꯤꯟ ꯇꯥꯏ ꯑꯗꯨꯅ ꯇꯤꯟ ꯇꯥꯕꯒꯤ ꯍꯤꯗꯥꯛ ꯁꯤ ꯅꯍꯥꯟ ꯀꯥꯞꯄꯨꯔꯦ ꯋꯥꯍꯤꯛ ꯇꯥꯏꯌꯦꯅ ꯑꯗꯣ ꯈꯔ ꯐꯕꯒꯨꯝ ꯇꯧꯋꯦ ꯕꯣꯏꯀꯥ ꯐꯥꯔꯁ ꯗꯦ ꯂꯤꯂꯣꯡꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯕ꯭ꯔꯣꯒꯤ ꯅꯦꯠ ꯕꯦꯔꯥ ꯆꯠꯂꯦ ꯍꯣꯏ ꯍꯣꯏ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ 5Gꯁꯨ ꯀꯅꯦꯛ ꯇꯧꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯛꯁꯦ ꯑꯗꯨꯝ ꯐꯖꯕꯅꯦ ꯏꯁꯥꯅ ꯏꯁꯥꯁꯤ ꯊꯥꯒꯠꯇ꯭ꯔꯒꯗꯤ ꯃꯤꯅ ꯊꯥꯒꯠꯂꯒꯗꯤ ꯀꯥꯖꯤꯟ ꯀꯣꯏꯌꯥ ꯌꯧꯗꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕ ꯑꯃꯅ ꯀꯩꯅꯣ ꯁꯛꯇꯥ ꯊꯤꯌꯦꯅ ꯍꯥꯏꯕꯤꯔꯛꯏꯗꯨ ꯌꯦꯡꯉꯣ ꯑꯗꯨ ꯃꯥ ꯊꯥꯒꯠꯄ ꯌꯧꯗꯕꯒꯤꯅꯦꯕ ꯃꯆꯤ ꯀꯗꯥꯏ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤꯈꯛ ꯊꯥꯒꯠꯂꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯌꯥꯔꯅꯦꯒꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯤ ꯎꯒꯦꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯃꯤꯠꯀꯤ ꯁꯔꯨꯛꯇ ꯑꯃꯨꯕꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯑꯉꯧꯕ ꯂꯩꯔꯤꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯁꯤ ꯌꯥꯝ ꯐꯖꯕ ꯑꯉꯧꯕ ꯃꯤꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯗꯨꯝ ꯇꯥꯕꯅꯤ ꯈꯨꯗꯝꯁꯦ ꯖꯦꯝꯁꯅ ꯕ꯭ꯔꯣ ꯅꯪ ꯀꯨꯀꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯣ ꯑꯩꯌꯦ ꯃꯁꯤ ꯇꯧꯗꯦ ꯍꯥꯏꯅ ꯂꯧꯕ ꯇꯥꯔꯦ ꯀꯨꯀꯤꯗꯁꯨ ꯇꯧꯗꯦ ꯑꯗꯒꯤ ꯑꯦꯅꯤ ꯃꯤꯇꯩꯗ ꯑꯣꯏꯒꯦꯔꯥ ꯄꯥꯡꯒꯟꯗ ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯨꯒꯥꯏꯅꯅꯕ ꯁꯤꯜꯂꯛꯄꯗ ꯑꯩ ꯑꯃꯐꯥꯎꯕ ꯁꯞꯄꯣꯔꯠ ꯇꯧꯖꯔꯣꯏ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯗꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯗꯤ ꯄꯥꯀꯤꯁꯇꯥꯟ ꯄꯥꯡꯒꯜ ꯂꯩꯕꯥꯛ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯄꯨꯁꯤ ꯃꯤꯇꯩꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯇꯩꯒꯤ ꯂꯝꯅꯤ ꯑꯗꯨꯅ ꯃꯤꯇꯩ ꯂꯩꯄꯥꯛꯅꯤ ꯍꯥꯏꯕꯁꯤ ꯂꯦꯡꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯑꯗꯨꯅ ꯃꯁꯤ ꯀꯩꯗꯧꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯃꯁꯤꯒꯤ ꯃꯄꯨ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯌꯥꯔꯔꯣꯏ ꯃꯩꯍꯧꯔꯣꯜꯗꯒꯤ ꯍꯧꯔꯛꯂꯒ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯇꯩ ꯂꯩꯄꯥꯛ ꯃꯩꯇ꯭ꯔꯄꯥꯛ ꯍꯥꯏꯔꯒ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯁꯥ ꯑꯦꯁ ꯀꯦꯅ ꯗꯗꯥꯁꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯁꯥ ꯑꯩꯁꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯌꯥꯏꯔꯤꯄꯣꯛ ꯁꯤꯈꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯄꯥꯏ ꯃꯩ ꯍꯥꯏꯔꯤꯕ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯤ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯣꯝ ꯀꯣꯜ ꯇꯧꯔꯛꯅꯤꯉꯥꯏꯒꯤ ꯃꯇꯝ ꯂꯩꯇꯕ꯭ꯔꯥ ꯑꯗꯣꯝ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯇꯥꯛꯊꯣꯛꯍꯟꯒꯅꯨ ꯂꯥꯏꯚ ꯂꯣꯏꯔꯒ ꯀꯣꯜ ꯇꯧꯒꯦꯁꯨ ꯇꯧꯕꯤꯔꯛꯑꯣ ꯑꯩꯅ ꯄꯥꯏꯔꯤꯕꯁꯤ ꯑꯇꯣꯞꯄ ꯁꯤꯁꯇꯦꯝꯗ ꯅꯠꯇꯦ ꯃꯣꯕꯥꯏꯜꯗꯅꯤ ꯇꯧꯔꯛꯏꯕꯁꯦ ꯑꯗꯨꯅ ꯂꯥꯏꯚ ꯑꯁꯤ ꯃꯣꯕꯥꯏꯜꯗ ꯊꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯜ ꯇꯧꯕꯤꯔꯛꯀꯅꯨ ꯑꯕꯗꯨꯜ ꯁꯂꯥꯝꯅ ꯆꯥꯛ ꯆꯥꯔꯕꯅ ꯍꯥꯏꯕꯤꯔꯛꯏ ꯆꯥꯛ ꯆꯥꯖꯔꯦ ꯁꯣꯔꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩ ꯂꯥꯏꯚꯁꯤ ꯄꯨꯡ 7 ꯐꯥꯎꯕ ꯊꯥꯒꯅꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯒꯗꯣꯏꯅꯤ ꯇꯣꯝꯄꯣꯛ ꯀ꯭ꯔꯤꯌꯦꯁꯟꯅ ꯕ꯭ꯔꯣꯁꯤ ꯁꯛ ꯐꯖꯈ꯭ꯔꯕ ꯖꯥꯠꯅꯤ ꯅꯣꯏꯕꯣ ꯆꯨꯝꯃꯤ ꯇꯣꯝꯄꯣꯛ ꯀ꯭ꯔꯤꯌꯦꯁꯟ ꯕ꯭ꯔꯥꯗꯔ ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯛ ꯐꯖꯩꯅ ꯍꯥꯏꯔꯛꯏꯁꯤ ꯇꯣꯝꯄꯣꯛ ꯀ꯭ꯔꯤꯌꯦꯁꯟꯒ 3 ꯁꯨꯔꯦꯀꯣ ꯅꯍꯥꯟꯋꯥꯏ ꯂꯥꯏꯚ ꯊꯥꯕꯗ 2 ꯑꯃ ꯍꯥꯏꯕꯤꯔꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯍꯦꯛ ꯏꯅꯦ ꯑꯃꯅ ꯑꯩꯁꯤ ꯁꯛ ꯌꯥꯝ ꯐꯖꯕꯅꯦꯅ ꯑꯗꯨ ꯑꯃ ꯍꯥꯏꯔꯦ ꯇꯣꯝꯄꯣꯛ ꯀ꯭ꯔꯤꯌꯦꯁꯟꯒ ꯉꯁꯤꯒ 3 ꯁꯨꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯃꯁꯤ ꯑꯩꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤꯗ ꯄꯣꯛꯎꯕꯒꯤ ꯑꯩꯁꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯃꯆꯥ ꯑꯃꯅꯤ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯤ ꯁꯛ ꯐꯖꯩ ꯑꯩ ꯁꯛ ꯌꯥꯝ ꯐꯖꯕ ꯃꯤꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯏꯇꯣꯝꯇ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯒꯔ ꯏꯌꯥꯝꯕꯔꯥ ꯇꯣꯝꯄꯣꯛ ꯀ꯭ꯔꯤꯌꯦꯁꯟꯅ ꯑꯩꯁꯤ ꯁꯛ ꯐꯖꯩꯑꯅ ꯈꯪꯕꯤꯔꯝꯕꯁꯦ ꯑꯩ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏ
ꯑꯗꯨꯅꯦ ꯃꯌꯥꯝ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯝꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯧꯕꯥꯜ ꯈꯦꯛꯃꯟꯗꯒꯤꯅꯦ ꯍꯥꯏꯀꯣ ꯏꯆꯟ ꯑꯃ ꯌꯥꯎꯒꯅꯤ ꯃꯃꯤꯡꯅ ꯀꯩꯅꯣ ꯀꯧꯕꯗꯨꯕꯣ ꯃꯤꯡꯗꯨ ꯀꯥꯎꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯃꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯏꯟꯇ꯭ꯔꯗꯛꯁꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤꯗꯣ ꯍꯌꯦꯡ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯣꯃꯥꯟꯁ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯔꯣꯃꯥꯟꯁꯁꯤꯗ ꯅꯝꯊꯥꯛ ꯀꯌꯥ ꯑꯃ ꯇꯧꯏ ꯍꯥꯏꯔꯤꯕ ꯔꯣꯃꯥꯟꯁ ꯗ ꯅꯝꯊꯥꯛ ꯇꯧꯔꯤꯕꯗꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯐꯥꯒꯤ ꯑꯣꯏꯅ ꯁꯦꯝꯒꯗꯣꯏꯅꯤꯀꯣ ꯑꯁꯦꯡꯕꯗꯤ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯐꯥꯒꯤꯗ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯍꯥꯏꯗꯣꯏꯅꯦꯕ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯍꯌꯦꯡꯁꯤ ꯅꯝꯕ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯛꯀꯅꯤ ꯃꯤꯅꯠ ꯀꯩꯅꯣ ꯌꯥꯝꯗ꯭ꯔꯕꯗ 10ꯃꯨꯛ ꯁꯥꯡꯍꯟꯒꯦꯅ ꯈꯜꯂꯦ 14-15 ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯦ ꯏꯗꯤꯠ ꯇꯧꯕꯗꯤ ꯑꯗꯨꯝ ꯅꯝꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯄꯨꯡ ꯑꯃ ꯂꯣꯏꯔꯒ ꯑꯗꯨꯝ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯍꯪꯆꯤꯠꯀꯨꯝꯕ ꯊꯥꯒꯠꯂꯛꯀꯦ ꯍꯪꯆꯤꯠ ꯅꯠꯇ꯭ꯔꯒ ꯃꯁꯦꯝ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯦ ꯍꯥꯏ ꯚꯤꯗꯤꯑꯣꯗꯣ ꯍꯌꯦꯡꯁꯤ ꯁꯣꯔꯠ ꯐꯤꯂꯝ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯝꯈꯤꯕꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯗꯕꯂꯤꯡ ꯇꯧꯕ ꯆꯠꯄꯗ ꯃꯈꯣꯏꯁꯨ ꯂꯥꯛꯀꯅꯤ ꯃꯈꯣꯏꯁꯨ ꯗꯕ꯭ꯂꯤꯡꯗꯨ ꯂꯥꯛꯀꯦ ꯍꯥꯏꯌꯦ ꯑꯗꯣ ꯄꯨꯜꯂꯁꯤ ꯗꯗꯥ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨ ꯀꯔꯥꯏꯅꯣꯃꯦ ꯅꯪꯒꯤꯗꯣ ꯑꯗꯨ ꯂꯥꯏꯚꯁꯤ ꯑꯩꯈꯣꯏ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯗꯨꯗꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤꯀꯣ ꯑꯗꯨꯗꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯀꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯊꯥꯒꯠꯂꯤꯕ ꯆꯦꯅꯦꯜ ꯑꯃꯅꯤ ꯃꯁꯤꯒꯤꯁꯤ ꯑꯗꯨꯒ ꯋꯥꯔꯤ ꯃꯆꯥ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯑꯦꯅꯤ ꯍꯣꯂꯤꯋꯨꯗꯀꯤ ꯑꯣꯏꯔꯦ ꯕꯣꯂꯤꯋꯨꯗꯀꯤ ꯑꯣꯏꯔꯦ ꯑꯗꯒꯤ ꯇꯣꯂꯤꯋꯨꯗ ꯃꯣꯂꯤꯋꯨꯗ ꯂꯩꯔꯤꯕ ꯍꯦꯔꯣ ꯍꯦꯔꯣꯅꯤꯁꯤꯡꯁꯤꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯃꯈꯣꯏꯒꯤ ꯐꯤꯂꯝꯗꯨ ꯅꯠꯇꯕ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯆꯥꯏꯜ ꯂꯥꯏꯐꯇ ꯀꯔꯝꯍꯥꯏꯅ ꯍꯧꯔꯛꯈꯤꯒꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯃꯈꯣꯏꯁꯤꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯀꯔꯝꯍꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯁꯤ ꯂꯤꯕ ꯆꯦꯅꯦꯜꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯒꯤ ꯑꯌꯥꯝꯕ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯁꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒꯅ ꯑꯗꯣꯝꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯍꯧꯖꯔꯤ ꯑꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯂꯥꯏꯚ ꯑꯁꯤ ꯆꯪꯕꯤꯔꯛꯂꯣ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯐꯅꯤ ZRR ꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯍꯧꯖꯤꯛ 1K ꯌꯧꯔꯕꯅꯤ ꯃꯥꯒꯤꯁꯦ ꯋꯥꯆ ꯑꯋꯥꯔꯁꯤ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯅ ꯋꯥꯆ ꯑꯋꯥꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯄꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯥꯏꯔꯤꯕ ꯏꯇꯥꯎꯁꯤ ꯃꯥꯁꯤ ꯉꯁꯤꯁꯤ ꯃꯁꯥ ꯉꯝꯗꯦꯀꯣ ꯃꯁꯥ ꯉꯝꯗꯕꯁꯤꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯍꯪꯕ ꯂꯥꯛꯑꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯟꯗꯤꯁꯟꯗꯣ ꯈꯤꯇꯪ ꯋꯦꯜ ꯑꯦꯟ ꯗꯤꯕꯂꯞ ꯈꯔ ꯑꯣꯏꯔꯦ ꯃꯁꯥꯗꯣ ꯈꯔ ꯐꯒꯠꯂꯦ ꯏꯁꯇꯣꯟ ꯀꯦꯁꯅꯤ ꯄꯪꯌꯥꯝ ꯌꯥꯝ ꯂꯨꯔꯨꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯄꯪꯆꯥꯎ ꯆꯥꯎꯅꯁꯨ ꯂꯩꯔꯝꯗꯦ 40 ꯈꯛꯇꯅꯦ ꯆꯥꯎꯔꯤꯁꯦ ꯑꯗꯨꯅ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯣꯄꯔꯦꯁꯟꯒꯨꯝꯕ ꯇꯧꯗ꯭ꯔꯒꯁꯨ ꯍꯤꯗꯥꯛ ꯆꯥꯔꯒ ꯃꯥꯒꯤ ꯏꯁꯇꯣꯟꯁꯤꯗꯣ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯇ꯭ꯔꯥꯏ ꯑꯃ ꯇꯧꯁꯤ ꯍꯥꯏꯗꯅ ꯍꯤꯗꯥꯛ ꯆꯥꯔꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯌꯥꯗ꯭ꯔꯒꯗꯤ ꯃꯤꯌꯥꯝꯗ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯃꯥꯁꯨ ꯃꯔꯨ ꯑꯣꯏꯅ ꯍꯌꯦꯡꯒꯤ ꯀꯩꯅꯣꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯗ ꯃꯥꯁꯤ ꯃꯄꯥ ꯁꯥꯗꯣꯏꯅꯤ ꯍꯦꯔꯣꯅꯤꯁꯤꯒꯤ ꯑꯗꯣ ꯍꯌꯦꯡ ꯑꯁꯤ ꯃꯌꯥꯝꯗ ꯗꯨꯋꯥ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯃꯥ ꯌꯥꯎꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯇꯣꯝꯄꯣꯛ ꯀ꯭ꯔꯤꯌꯦꯁꯟꯅ ꯑꯩ ꯁꯛ ꯐꯖꯩꯑꯅ ꯍꯥꯏꯔꯨꯕꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯣꯃꯦꯟ ꯄꯤꯔꯛꯇ꯭ꯔꯤꯁꯤ ꯃꯌꯥꯝꯁꯤ ꯀꯤꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔ ꯃꯥꯜꯂꯤꯅꯦ ꯃꯌꯥꯝ ꯀꯤꯕꯤꯔꯨꯅꯨ ꯀ꯭ꯔꯤꯌꯦꯁꯟꯅ
ꯆꯠꯈ꯭ꯔꯒꯦ ꯕꯥꯕꯤꯅꯥ ꯁꯤꯔꯣ ꯀꯣꯃꯦ ꯅꯪ ꯀꯥꯞꯄꯛꯏꯁꯦ ꯅꯪꯅꯔꯣ ꯏꯁꯇꯥꯔ ꯑꯃ ꯀꯥꯞꯁꯤꯜꯂꯛꯏꯁꯦ ꯃꯌꯥꯝ ꯇꯣꯝꯄꯣꯛ ꯀ꯭ꯔꯤꯌꯦꯁꯟꯅ ꯑꯩꯁꯤ ꯁꯛ ꯐꯖꯩꯑꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯌꯥꯝꯁꯤ ꯀꯤ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯀꯤꯕꯤꯔꯨꯅꯨ ꯍꯧꯖꯤꯛ ꯃꯩꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯩ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯑꯩꯈꯣই ꯀꯩꯅꯣ ꯇꯧꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯁꯤ ꯑꯩ ꯁꯛꯁꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯊꯤꯌꯦꯅ ꯈꯜꯂꯒꯁꯨ ꯑꯩꯒꯤ ꯁꯛ ꯊꯤꯗꯦ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯑꯩ ꯄꯤꯖꯔꯛꯀꯦ ꯌꯦꯡꯉꯣ ꯑꯩ ꯃꯤꯠꯇ ꯌꯦꯡꯉꯨ ꯑꯃꯨꯕ ꯔꯥꯎꯟ ꯑꯃ ꯌꯥꯎꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯉꯧꯔꯤꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯆꯦꯅꯦꯜꯒꯤ ꯀꯣꯃꯦꯟ ꯑꯃ ꯂꯧꯈꯠꯀꯦ ꯐꯅꯤ ZRRꯒꯤ ꯀꯣꯃꯦꯟꯁꯤ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤꯁꯤ ꯍꯥꯏꯔꯤꯁꯦ RS ꯑꯕꯦꯝꯃ ꯀ꯭ꯔꯤꯌꯦꯁꯟꯅ ꯍꯥꯏꯔꯛꯏꯁꯤ ꯐꯖꯩ ꯊꯤꯗꯦꯗ ꯃꯣꯡꯀꯤ ꯃꯥꯜꯂꯦ ꯃꯤꯇꯥꯗꯨꯗꯤ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ ꯏꯕꯦꯝꯃ ꯑꯩꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯑꯐꯥꯎꯕ ꯅꯦꯠꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯆꯠꯄꯤꯀꯣ ꯈꯪꯗꯦ ꯀꯌꯥ ꯐꯥꯈ꯭ꯔꯃꯣ ꯑꯩꯁꯦ ꯍꯜꯂ ꯑꯗꯨꯝ ꯂꯥꯛꯑꯦ ꯀꯩꯅꯣꯅꯦ ꯃꯤꯑꯣꯏꯕꯁꯤ ꯌꯣꯡꯗꯒꯤ ꯑꯣꯜꯂꯛꯏ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁ ꯈꯔ ꯑꯃꯅ ꯑꯉꯥꯎ ꯑꯐꯩ ꯃꯁꯝ ꯃꯅꯥ ꯈꯔ ꯈꯥꯛꯆꯜꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯎ ꯑꯐꯩ ꯈꯔꯅ DNA ꯇꯦꯁ ꯇꯧꯕ ꯑꯗꯨ ꯑꯗꯥ ꯖꯤꯟꯁ ꯃꯥꯒꯤ ꯑꯁꯤ ꯂꯧꯊꯣꯛꯄ ꯑꯗꯨ ꯃꯤꯑꯣꯏꯕꯁꯤ ꯌꯣꯡꯗꯒꯤ ꯑꯣꯜꯂꯛꯏ ꯀꯥꯏꯅ ꯃꯁꯤ ꯇꯁꯦꯡꯕꯃꯛꯇꯤ ꯍꯥꯏꯔꯤꯕ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯃꯆꯤꯟꯗ ꯈꯨꯗꯨꯝꯅ ꯁꯨꯖꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯩꯀꯥ ꯃꯨꯇꯣꯡꯂ ꯎꯇꯨꯞꯂ ꯀꯩꯅꯣꯝꯃ ꯀꯟꯁꯤꯟꯕ ꯌꯣꯡꯅ ꯃꯤ ꯑꯗꯒꯤ ꯃꯤꯅ ꯌꯣꯡ ꯄꯣꯛꯑꯦ ꯀꯥꯏꯅ ꯇꯥꯈꯤꯕ꯭ꯔꯕ ꯃꯤꯅ ꯑꯗꯨꯝ ꯄꯣꯛꯀꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯁꯦ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯝꯃꯛꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯋꯥꯔꯜꯁꯤꯗ 18,000 ꯃꯤ ꯂꯥꯛꯑꯃꯒ ꯅꯠꯇꯦ ꯖꯤꯕ ꯃꯈꯜꯁꯦꯀꯣ 19 ꯃꯤ 19,000 ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯌꯦꯁꯟ ꯁꯤꯗ ꯊꯋꯥꯏ ꯄꯥꯟꯕ ꯃꯈꯜ 19 ꯂꯩꯒꯅꯤ ꯂꯤꯁꯤꯡ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯣꯡ ꯍꯥꯏꯔꯤꯕ ꯖꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯃꯅꯤ ꯃꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯈꯂꯨꯛ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯎꯗꯕ 19,000 ꯂꯩꯒꯅꯤꯀꯣ ꯖꯤꯕ ꯃꯈꯜꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯍꯧꯗꯣꯔꯛꯄꯗꯒꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯖꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯂꯩꯒꯅꯤ ꯖꯤꯕ ꯃꯈꯜ 19,000 ꯍꯥꯏꯔꯤꯕ ꯃꯈꯜ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯦꯝꯕꯤꯔꯤꯕꯁꯤ ꯊꯋꯥꯏ ꯄꯥꯟꯕꯗ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯃꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯙꯔꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯇ ꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯕꯤꯂꯤꯞ ꯇꯧꯖꯩ ꯃꯔꯛꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯑꯃ ꯍꯥꯏꯔꯒꯗꯤ ꯇꯣꯝꯄꯣꯛ ꯀ꯭ꯔꯤꯌꯦꯁꯟ ꯑꯩ ꯁꯛ ꯐꯖꯩꯅ ꯌꯥꯝ ꯐꯖꯅ ꯊꯥꯒꯠꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯀꯣꯃꯦꯟ ꯎꯗꯕꯁꯦ ꯃꯁꯤꯅꯤ ꯌꯥꯝꯅ ꯀꯤ ꯈꯪꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤꯁꯦ ꯑꯩ ꯁꯨꯝ ꯄꯥꯈꯠꯂꯛꯏ ꯑꯩꯁꯤ ꯁꯛ ꯐꯖꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯌꯥꯝꯁꯤꯡꯅ ꯑꯩꯕꯨ ꯌꯥꯝ ꯄꯥꯝꯅꯔ ꯀꯔꯤꯅꯣꯝ ꯇꯧꯔꯦ ꯊꯃꯣꯏꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯌꯥꯝ ꯆꯥꯛꯆꯕ ꯑꯩ ꯎꯔꯒ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯂꯩꯇꯥꯏꯅꯦ ꯑꯗꯨꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯍꯥꯏꯕ ꯁꯨꯝ ꯑꯩꯅ ꯈꯟꯕꯗ ꯇꯣꯝꯄꯣꯛꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯀꯩꯅꯣꯁꯦ ꯍꯥꯏꯗꯣꯛꯑꯝꯕꯗꯒꯤ SRK ꯅ ꯍꯥꯏꯕꯤꯔꯛꯏꯁꯤ ꯀꯔꯤ ꯊꯣꯡꯕ CR7ꯅ ꯍꯥꯏꯔꯛꯏꯁꯤ ꯀꯔꯤ ꯊꯣꯡꯕ ꯆꯥꯒꯦ ꯑꯩ ꯗꯥꯏꯔꯦꯛ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯀꯩꯅꯣ ꯕ꯭ꯔꯥꯗꯔ ꯍꯣꯏ ꯍꯥ ꯌꯥꯝ ꯋꯥꯏꯀꯣ ꯑꯗꯨꯗꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯅꯤ ZRRꯒꯤ ꯀꯥꯡꯕꯨꯗ ꯄꯨꯜꯂꯤꯕ ꯐꯟ ꯖꯣꯟꯒꯤ ꯏꯅꯥꯎ ꯑꯃ ꯀꯣꯃꯦꯟ ꯄꯤꯔꯛꯇꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯃꯅꯤ ꯃꯥꯁꯨ ꯋꯦꯗꯔ ꯀꯟꯗꯤꯁꯟꯁꯤ ꯌꯦꯡꯉꯒ ꯃꯥ ꯉꯟꯇꯥ ꯇꯨꯝꯈꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯅꯤꯡꯉꯥꯏꯒꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯥꯅ ꯂꯩꯈ꯭ꯔꯤꯕꯁꯤ ꯃꯥ ꯆꯥꯛꯁꯦ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯊꯣꯛꯑꯒ ꯂꯥꯛꯑꯣꯅ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯂꯥꯛꯇ꯭ꯔꯦ ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯥ ꯑꯗꯩ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯅꯔꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤ ꯍꯧꯖꯤꯛ ꯑꯁꯨꯃꯛ ꯂꯦꯞꯇꯅ ꯌꯦꯡꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯚ ꯑꯁꯤ ꯌꯦꯡꯅ ꯌꯦꯡꯅ ꯁꯨꯝ ꯑꯣꯏꯔꯝꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯕ꯭ꯔꯥ ꯃꯁꯤꯅꯤ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ
CR7ꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯗꯨꯗꯤ ꯆꯥꯊꯣꯛꯎꯔꯣ ꯊꯦꯡꯉꯦ ꯗꯥꯏꯔꯦꯛ ꯊꯦꯡꯗ꯭ꯔꯤ ꯀꯩꯅꯣꯕꯨ ꯊꯥꯔꯛꯏꯅꯦ ꯃꯥꯏꯁꯦ ꯗꯣꯛꯇꯔꯒꯤ ꯄ꯭ꯂꯁ ꯍꯥꯏꯅꯕꯨ ꯊꯥꯔꯛꯏꯅꯦ ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯑꯩ ꯉꯁꯤꯁꯤ ꯆꯥꯛ ꯏꯁꯤꯡ ꯁꯤ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯆꯥꯔꯒ ꯂꯥꯛꯑꯦ ꯉꯁꯤ ꯌꯧ ꯐꯥꯎꯕ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯥꯛꯁꯤ ꯉꯁꯤ ꯈꯛꯇꯗꯤ ꯊꯦꯡꯅ ꯆꯥꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯁꯤ ꯊꯦꯡꯅ ꯆꯥꯔꯒꯦꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯃꯗꯨ ꯑꯃꯁꯨ ꯈꯪꯍꯟꯕꯤꯔꯛꯑꯣ ꯂꯥꯏꯚꯁꯤꯗꯤ ꯄꯨꯡ 7 ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯊꯥꯔꯒꯅꯤꯀꯣ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯩꯈꯣꯏ ꯂꯥꯏꯚ ꯌꯦꯡꯉꯤꯕ ꯏꯆꯤꯟ ꯃꯔꯛꯇ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯑꯦꯠꯁ ꯍꯥꯏꯗꯤ ꯑꯦꯗꯚꯔꯇꯥꯏꯁ ꯌꯥꯎꯔꯛꯄ꯭ꯔꯥ ꯌꯥꯎꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯆꯦꯟꯅꯦꯜꯁꯦ ꯀꯨꯏꯅ ꯏꯁꯇ꯭ꯔꯥꯏꯛ ꯂꯩꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯁ ꯗꯥꯎꯟ ꯑꯃꯗꯤ ꯒ꯭ꯔꯣꯠꯁꯤ ꯌꯥꯝꯅ ꯍꯟꯊꯈ꯭ꯔꯦ ꯚꯥꯏꯔꯦꯜ ꯆꯠꯄꯒꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕꯁꯦ ꯚꯥꯏꯔꯦꯜ ꯆꯠꯄ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣꯁꯤ ꯐꯠꯇꯕꯗ ꯚꯥꯏꯔꯦꯜ ꯆꯠꯍꯟꯗꯦꯀꯣ ꯃꯁꯤ ꯑꯃ ꯈꯪꯕꯤꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯅꯝꯖꯔꯤꯕ ꯉꯁꯤ ꯐꯥꯎ ꯍꯧꯕꯗꯒꯤꯅ ꯉꯁꯤ ꯐꯥꯎ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯕꯒꯤ ꯕ꯭ꯂꯦꯛ ꯋꯥꯔꯗ ꯐꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯐꯪꯉꯣꯏ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡꯗ ꯑꯗꯣꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯍꯩꯅꯔꯣꯏꯗꯕ ꯃꯤꯠ ꯅꯥꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯝꯕꯗꯤ ꯌꯥꯏ ꯃꯗꯨꯒꯤꯗꯃꯛꯇ ꯁꯣꯔꯤ ꯑꯒꯦꯟ ꯑꯦꯟ ꯑꯒꯦꯟ ꯃꯗꯨ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡꯗ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯗ ꯒꯤ ꯆꯤꯟ ꯑꯃ ꯐꯥꯎꯕ ꯑꯩꯅ ꯆꯠꯂꯤꯕ ꯙꯔꯃ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯆꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯖꯔꯛꯑꯣꯏ ꯃꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯩꯈꯣꯏꯗ ꯃꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯒꯤ ꯃꯇꯦꯛꯁꯤ ꯑꯃꯗꯤ ꯀꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯁꯤꯒꯨꯝꯕ ꯑꯁꯤ ꯃꯇꯨꯡ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯗꯚꯥꯏꯁ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯗꯨ ꯉꯥꯛꯅ ꯑꯗꯨꯝ ꯆꯠꯆꯒꯦ ꯃꯌꯥꯝ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯌꯥꯝ ꯋꯥꯕ꯭ꯔꯥ ꯑꯩꯗꯤ ꯂꯣꯟꯕꯁꯤ ꯈꯔ ꯀꯜꯂꯤꯀꯣ ꯑꯗꯩ ꯆꯤꯟꯁꯤ ꯌꯥꯝ ꯂꯣꯟꯒꯟꯕꯅꯤ ꯑꯩ ꯊꯃꯣꯏꯗꯗꯤ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯩ ꯌꯥꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯌꯥꯝꯅ ꯆꯝꯖꯕ ꯌꯥꯝꯅ ꯂꯥꯏꯔꯖꯕ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯄꯥꯏꯖꯗꯦ ꯑꯩꯈꯣꯏꯅ ꯍꯩꯖꯕ ꯉꯝꯖꯕ ꯇꯦꯂꯦꯟ ꯈꯔꯗꯣ ꯑꯗꯨꯝ ꯎꯠꯊꯣꯛꯄꯅꯤ ꯃꯁꯤ ꯎꯠꯊꯣꯛꯄꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯍꯩꯔꯦ ꯌꯥꯝ ꯍꯩꯁꯤꯡꯉꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯩꯕꯗꯨ ꯃꯤꯌꯥꯝꯗ ꯃꯁꯤ ꯇꯧꯔꯒ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯉꯝꯍꯜꯂꯒꯗꯤ ꯑꯩꯈꯣꯏꯁꯤ ꯃꯍꯩ ꯌꯥꯜꯂꯦ ꯀꯥꯏꯅ ꯈꯟꯖꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯌꯨꯇꯨꯕꯀ ꯍꯥꯡꯉꯒ ꯍꯦꯛꯇ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯦꯔꯣꯅꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯉꯕꯅꯤ ꯒꯥꯏꯅ ꯍꯥꯏꯔꯒ ꯆꯥꯎꯊꯣꯛꯆꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯦꯅꯤ ꯑꯩꯈꯣꯏꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯏꯀꯥꯏꯕꯤꯒꯅꯨ ꯑꯗꯨꯝ ꯀꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯄꯨꯟꯁꯦ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯀꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯄꯨꯟꯁꯦ ꯑꯩꯈꯣꯏꯗ ꯆꯥꯎꯊꯣꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯀꯩꯇꯧꯔꯦ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯑꯣꯡ ꯇꯧꯕ ꯃꯤꯁꯛ ꯑꯗꯨꯒꯨꯝꯕ ꯑꯃꯐꯥꯎ ꯅꯠꯆꯗꯦ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯇꯧꯁꯦ ꯍꯥꯏꯕ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯇꯧꯕ ꯃꯤꯁꯛꯅꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯃꯤꯌꯥꯝꯅ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯅ ꯅꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯉꯁꯤ ꯌꯧꯐꯥꯎꯕꯗ 2020 ꯗꯤꯁꯦꯝꯕꯔ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯤ ꯉꯁꯤ 2024 ꯌꯧꯁꯤꯜꯂꯛꯑꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯁꯤ ꯌꯧꯐꯥꯎꯕꯗ ꯑꯩꯈꯣꯏꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯃꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯗꯁꯨ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯊꯝꯖꯔꯤꯁꯦ ꯑꯗꯨ ꯂꯥꯏꯚ ꯑꯁꯤꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯄꯨꯡ 9 ꯐꯥꯎ ꯑꯗꯨꯝ ꯂꯦꯞꯇꯅ ꯊꯥꯖꯒꯅꯤ ꯑꯗꯨꯅ ꯂꯥꯏꯚꯁꯤ ꯈꯔ ꯁꯤꯌꯥꯔ ꯇꯧꯁꯤ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ
ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯛꯄ ꯃꯇꯝꯗ ꯃꯤ ꯌꯥꯝꯗꯦ ꯂꯥꯏꯚ ꯑꯁꯤ ꯌꯥꯝꯅ ꯌꯦꯡꯗꯦꯅ ꯋꯥꯔꯧꯕꯤꯔꯨꯅꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯇ꯭ꯔꯥꯏꯛ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯚ ꯑꯁꯤ ꯌꯦꯡꯉꯤꯁꯤ ꯃꯤ ꯀꯩꯅꯣ ꯌꯦꯡꯉꯤꯀꯣ 250-6 ꯌꯦꯡꯉꯤꯀꯣ ꯐꯅꯤ ZRRꯗꯅ ꯑꯗꯨꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯅ 174 ꯌꯦꯡꯉꯦ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤ ꯀꯩꯅꯣ ꯁꯇ꯭ꯔꯥꯏꯛ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯠ ꯇꯧꯕ ꯁꯤ ꯃꯌꯥꯝꯅ ꯇꯧꯔꯣꯏ ꯁꯣ ꯑꯣꯐ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯔꯤꯁ ꯗꯥꯎꯟ ꯂꯩꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏꯗꯗꯤ ꯑꯩꯈꯣꯏꯗ ꯌꯦꯡꯉꯤꯕꯁꯤ ꯃꯤ ꯑꯅꯤꯒꯨꯝꯕ ꯑꯍꯨꯝꯒꯨꯝꯕ ꯑꯗꯨ ꯈꯛꯇꯪ ꯁꯣ ꯇꯧꯒꯅꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯀꯩꯅꯣ ꯑꯣꯐ ꯂꯩꯒꯅꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯆꯦꯅꯦꯜꯁꯤ ꯑꯗꯨꯝ ꯁꯇ꯭ꯔꯥꯏꯛ ꯂꯩꯕꯒꯤ ꯃꯁꯤ ꯑꯃ ꯍꯥꯏꯠ ꯑꯗꯨꯝ ꯇꯧꯏꯀꯣ ꯃꯁꯤ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣꯝ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ ꯀꯣꯃꯦꯟ ꯑꯩꯅ ꯄꯥꯈꯤꯕꯗ ꯀꯣꯃꯦꯟ ꯄꯥꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯃꯤꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯡꯈꯠꯈꯤꯕꯁꯨ ꯌꯥꯎꯔꯦ ꯑꯩꯅ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯃꯁꯤ ꯑꯣꯇꯣ ꯍꯥꯏꯠ ꯇꯧꯏ ꯃꯁꯥꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯐꯅꯌꯥꯝ ꯊꯥꯒꯠꯂꯒꯁꯨ ꯍꯥꯟꯅꯗꯤ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯥꯒꯠꯄꯒ ꯄꯨꯡ ꯑꯃ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯀꯩꯅꯣ 70-80K ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯌꯥꯎꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡ 24ꯁꯤꯗ ꯑꯩꯈꯣꯏ 1Kꯗꯒꯤꯅ 3-4K ꯑꯗꯨꯋꯥꯏꯐꯥꯎꯗ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅꯦ ꯑꯩꯈꯣꯏꯗ ꯃꯥꯌꯣꯛꯅꯔꯤꯕꯁꯦ ꯑꯗꯨꯒ ꯇꯁꯦꯡꯕ ꯑꯃ ꯑꯩꯅ ꯍꯥꯏꯖꯧ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯌꯨꯇꯨꯕꯇꯗꯤ ꯈꯔ ꯐꯔꯦꯀꯣ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯄꯩꯁꯥ ꯐꯪꯉꯤꯅ ꯚꯤꯗꯤꯑꯣ ꯄꯪꯊꯥ ꯊꯥꯒꯠꯅꯕ ꯍꯥꯏꯗꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯧꯔꯒ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯑꯃ ꯊꯥꯒꯠꯄ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯑꯃ ꯊꯥꯒꯠꯄ ꯐꯦꯁꯕꯨꯛꯁꯤꯗ ꯃꯤ ꯌꯥꯝꯁꯤ ꯁ꯭ꯇꯥꯔ ꯊꯥꯔꯛꯎ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯩꯅꯣ ꯐꯣꯂꯣꯋꯔ ꯌꯥꯝꯃꯟꯁꯤ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯍꯥꯏꯗꯅ ꯃꯁꯤ ꯕꯤꯠ ꯍꯜꯍꯟꯕꯗꯤ ꯅꯠꯇꯦ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯁꯤ ꯍꯣꯏ ꯑꯗꯣꯝꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯤ ꯃꯌꯥꯝ ꯌꯦꯡꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯒꯤ ꯗꯣꯂꯔ ꯃꯌꯥꯝ ꯑꯃ ꯀꯥꯔꯛꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤꯕ ꯗꯣꯂꯔ ꯑꯗꯨ ꯋꯥꯟ ꯇꯥꯏꯝ $25 ꯃꯈꯣꯏꯅ ꯆꯪꯉꯛꯀꯅꯤꯅ ꯍꯥꯏꯀꯣ $25ꯁꯤ ꯋꯥꯟ ꯇꯥꯏꯝ ꯆꯪꯉꯛꯄ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯦꯛꯁ ꯇꯥꯏꯝꯗꯤ ꯅꯦꯕꯔ ꯑꯗꯣꯝꯁꯤ ꯄꯩꯁꯥꯗꯨ ꯁꯣ ꯑꯗꯨꯝ ꯇꯧꯒꯅꯤ ꯁꯣ ꯇꯧꯔꯒ ꯄꯩꯁꯥꯁꯤ ꯃꯌꯥꯝ ꯑꯃ ꯎꯍꯟꯒꯅꯤ ꯑꯗꯒꯤ ꯑꯗꯨꯝ ꯗꯥꯎꯟ ꯂꯥꯛꯀꯅꯤ ꯄꯩꯁꯥ ꯃꯊꯪꯗꯒꯤꯗꯤ ꯁꯨꯡꯆꯪ ꯆꯪꯉꯛꯑꯔꯣꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣꯝꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯟꯇꯦꯟ ꯁꯦꯝꯕꯤꯌꯨ ꯑꯗꯨꯒ ꯃꯗꯨꯗ ꯆꯪꯉꯛꯑꯁꯨ ꯆꯪꯉꯛꯇ꯭ꯔꯁꯨ ꯃꯗꯨꯅ ꯑꯣꯀꯦ ꯑꯗꯨꯝ ꯑꯣꯏꯍꯟꯕꯤꯌꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯤꯗ ꯊꯝꯕꯤꯌꯨ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯦꯛ ꯏꯁꯩ ꯑꯣꯏꯒꯦꯔꯥ ꯄꯥꯎ ꯑꯣꯏꯒꯦꯔꯥ ꯅ꯭ꯌꯨꯁ ꯑꯣꯏꯒꯦꯔꯥ ꯃꯇꯦꯛ ꯑꯃ ꯀꯛꯑꯒ ꯍꯦꯛ ꯊꯥꯒꯠꯂꯒ ꯐꯣꯂꯣꯋꯔꯁꯤ 5,000ꯒ ꯌꯧꯍꯜꯂꯒ ꯗꯣꯂꯔꯁꯤ 25ꯀꯤꯁꯤ ꯑꯍꯥꯟꯕꯩ ꯆꯪꯍꯜꯂꯛꯑꯃꯅꯤ ꯑꯗꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯁꯤ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯊꯪ ꯆꯪꯉꯛꯇꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯌꯦꯅ ꯍꯥꯏꯁꯤ ꯃꯁꯤꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯃꯁꯤꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯑꯦꯟ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯐꯅꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯑꯗꯨ ꯇꯆ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯣꯝ ꯅꯦꯛꯁ ꯇꯥꯏꯝꯗ ꯄꯩꯁా ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯣꯏꯀꯣ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄꯗꯒꯤ ꯑꯩ ꯄꯩꯁꯥ ꯑꯗꯨꯛ ꯂꯥꯛꯑꯦ ꯑꯗꯒꯤ ꯄꯩꯁꯥ ꯑꯁꯨꯛ ꯆꯪꯉꯛꯑꯦ ꯀꯥꯏꯅ ꯍꯥꯏꯔꯗꯣ ꯃꯋꯥ ꯂꯧꯗ꯭ꯔꯕ ꯋꯥꯅꯤ ꯄꯩꯁా ꯃꯌꯥꯝ ꯆꯪꯉꯛꯑꯒꯗꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯈꯨꯟ ꯉꯥꯛꯏꯕ ꯃꯌꯥꯝꯁꯤ ꯄꯩꯁꯥ ꯆꯪꯉꯛꯏꯁꯤꯡꯗꯨꯅ ꯂꯣꯏꯅ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯉꯁꯤꯗꯅ ꯃꯇꯦꯡ ꯄꯥꯡꯉꯁꯦꯕ ꯄꯩꯁా ꯃꯌꯥꯝ ꯆꯪꯉꯛꯑꯗꯤ ꯐꯦꯁꯕꯨꯛ ꯄꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯅ ꯌꯥꯝꯃꯤ ꯆꯦꯅꯦꯜ ꯃꯤꯁꯤ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯨꯅ $25ꯁꯤ ꯁꯝꯊꯤꯡ 2,500 ꯅꯠꯇ꯭ꯔꯒꯅ 3,000 ꯁꯝꯊꯤꯡ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ 1,000 ꯈꯛ ꯈꯥꯏꯗꯣꯛꯑꯗꯤ ꯑꯩꯈꯣꯏ 100 ꯄꯥꯏꯔꯦꯅ ꯈꯜꯂꯣ 1,000 ꯂꯨꯄꯥ 1,00,000 ꯅꯠꯇ꯭ꯔꯣ 1,00,000 ꯁꯠ ꯂꯥꯎꯅ ꯄꯥꯡꯊꯣꯛꯄꯗ ꯊꯥ 2-3ꯗꯤ ꯆꯥꯅꯤ ꯀꯩꯅꯣ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯅ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯇꯨꯕ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯑꯣꯗꯤꯌꯦꯟꯁ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯦ 100K ꯌꯧꯍꯟꯕꯤꯌꯨ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯦꯛ ꯊꯥꯒꯠꯂꯛꯄꯒ 10 lakhs ꯚ꯭ꯌꯨ ꯑꯣꯏꯍꯟꯕꯤꯌꯨ ꯊꯥ ꯑꯃꯗ
ꯌꯨꯇꯨꯕꯀꯤ ꯑꯣꯏꯅꯅꯤꯀꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯤ ꯆꯅꯤ ꯌꯥꯡꯈꯩ ꯆꯍꯨꯝ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯂꯥꯏꯅ ꯊꯥꯛꯀꯦ ꯃꯁꯤ ꯑꯃ ꯄ꯭ꯔꯣꯃꯤꯁꯅꯤꯀꯣ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯁꯤ 10 ꯂꯥꯈ ꯑꯕꯞ ꯚ꯭ꯌꯨ ꯑꯣꯏꯍꯟꯕꯤꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ 100K ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯌꯧꯍꯟꯕꯤꯌꯨ ꯃꯤ ꯆꯅꯤ ꯌꯥꯡꯈꯩ ꯆꯍꯨꯝ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯏꯇꯣꯝ ꯈꯛꯇꯅ ꯂꯥꯏꯅ ꯊꯥꯛꯀꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯑꯃꯗꯤ ꯄ꯭ꯔꯣꯃꯤꯁꯅꯤꯀꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯄꯩꯁꯥ ꯌꯨꯇꯨꯕꯇ ꯂꯥꯛꯀꯗꯧꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯌꯥꯔꯣꯏ ꯐꯣꯔꯦꯟ ꯀꯔꯦꯟꯁꯤ ꯉꯥꯛꯇꯅꯤ ꯗꯣꯂꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯗꯣꯂꯔꯁꯤ ꯏꯟꯗꯤꯌꯟ ꯔꯨꯄꯤꯁꯇ ꯑꯣꯟꯊꯣꯛꯑꯒ ꯊꯥ ꯑꯃꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯥꯝꯗ꯭ꯔꯕꯗ ꯑꯗꯣꯝꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯅꯣꯡꯃꯗ ꯃꯤꯅꯠ 10 ꯁꯥꯡꯕ ꯚꯤꯗꯤꯑꯣꯁꯦ ꯊꯥ ꯑꯁꯤꯃꯒꯤ ꯃꯅꯨꯡꯗ ꯀꯝꯄ꯭ꯂꯤꯠ 30 ꯅꯠꯇ꯭ꯔꯒꯅ 40 ꯊꯥꯒꯠꯆꯒꯦꯕ ꯍꯥꯏꯔꯤꯕ 30-40 ꯊꯥꯒꯠꯄ ꯑꯁꯤ 1 ꯗꯦ ꯑꯦꯕ꯭ꯔꯤ ꯗꯦ ꯈꯨꯗꯤꯡꯃꯛꯇ ꯂꯥꯛ 10ꯒꯤ ꯑꯕꯞꯇ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯑꯋꯥꯕ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯈꯨꯟ ꯉꯥꯛꯄꯒꯤ ꯑꯣꯏꯔꯦ ꯑꯃꯒꯤ ꯑꯣꯏꯔꯦ ꯂꯥꯛꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯦ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯀꯦꯄꯥ ꯑꯃꯗꯤ ꯂꯩꯀꯣ ꯃꯁꯤꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕꯁꯤ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯑꯦꯕ꯭ꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯨꯇꯨꯕꯀꯤ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯪꯉꯤꯕꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 2-3 ꯄꯨꯟꯁꯤꯜꯂꯒ ꯊꯥ ꯀꯩꯅꯣ 4-5 ꯄꯨꯟꯁꯤꯜꯂꯒ 10,000ꯒꯨꯝꯕꯅꯤꯀꯣ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯅ ꯌꯥꯝꯅ ꯆꯥꯎꯕ ꯆꯦꯅꯦꯜ ꯑꯣꯏꯁꯅꯨ ꯃꯥꯅ ꯐꯪꯉꯕꯗ ꯊꯥ ꯑꯃꯗ 10,000 ꯁꯝꯊꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯪꯅꯤꯉꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯥ 4-5 ꯆꯍꯤ ꯑꯃꯒ ꯄꯨꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ 5,000-10 ꯐꯪꯉꯤ ꯁꯤꯒꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯚ꯭ꯌꯨ ꯌꯥꯝꯗꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯗꯕ ꯚ꯭ꯌꯨꯁꯤꯅ 10 ꯂꯥꯈ ꯑꯕꯞ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ 10 ꯂꯥꯈ ꯅꯠꯇ꯭ꯔꯒꯅ 1 ꯀ꯭ꯔꯣꯔꯒꯨꯝꯕ ꯍꯦꯛ ꯌꯧꯔꯕ ꯊꯥ ꯑꯃꯗ ꯚꯤꯗꯤꯑꯣ 10 ꯊꯥꯒꯠꯁꯅꯨ ꯚꯤꯗꯤꯑꯣꯗ ꯁꯣꯔꯤ ꯊꯥ ꯑꯃꯗ ꯚꯤꯗꯤꯑꯣ ꯀꯩꯅꯣ 30ꯁꯦ ꯊꯥ ꯑꯁꯤꯃ ꯀꯝꯄ꯭ꯂꯤꯠ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯊꯥꯒꯠꯆꯒꯦ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯏꯟꯇꯔꯇꯦꯟꯃꯦꯟ ꯐꯨꯜ ꯏꯟꯇꯔꯇꯦꯟꯃꯦꯟ ꯐꯪꯍꯟꯒꯦ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯤꯑꯣꯏ 250-300 ꯐꯥꯎꯕ ꯂꯥꯏꯅ ꯊꯥꯛꯀꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤ 100 ꯌꯧꯍꯜꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ 10 ꯂꯥꯈ ꯑꯕꯞ ꯀ꯭ꯔꯣꯔ ꯑꯣꯏꯕ ꯌꯥꯏ ꯍꯦꯟꯅ ꯌꯦꯡꯉꯤꯕ ꯃꯈꯩ ꯌꯥꯏ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯀꯦꯄꯥ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯉꯝꯃꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯂꯥꯏꯔꯈ꯭ꯔꯕ ꯑꯩꯅ ꯄꯥꯡꯉꯦ ꯃꯇꯦꯡ ꯑꯩꯈꯣꯏ ꯄꯥꯡꯗꯕ ꯅꯠꯇꯦ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯏꯕ ꯑꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯁꯤꯡꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯁꯣ ꯑꯣꯐ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯇꯦ ꯁꯣ ꯑꯣꯐꯇꯤ ꯄꯥꯝꯗꯦꯕ ꯑꯩꯅ ꯂꯨꯄꯥ 100-500 1,000 ꯑꯃꯒ ꯄꯨꯊꯣꯛꯑꯒ ꯄꯤꯛꯈ꯭ꯔꯕ ꯑꯦꯃꯥꯎꯟꯗꯨ ꯃꯇꯦꯡ ꯄꯥꯡꯉꯨꯔꯒ ꯑꯩꯅ ꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯁꯤꯗ ꯁꯤꯒꯤ ꯃꯇꯦꯡꯁꯤꯗꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯣ ꯑꯣꯐ ꯇꯧꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯡꯉꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯙꯔꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯌꯦꯛꯏꯔꯝꯕ ꯄꯣꯠꯁꯛꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯉꯕ ꯌꯦꯠꯀꯤ ꯈꯨꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯉꯕ ꯑꯣꯏꯒꯤ ꯈꯨꯠꯇꯨꯐꯥꯎ ꯈꯪꯍꯟꯒꯅꯨ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯍꯜꯂꯒ ꯐꯥꯎꯕ ꯌꯦꯡꯈꯠꯀꯅꯣꯅ ꯑꯗꯨꯒꯨꯝꯕ ꯅꯤꯌꯣꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃ ꯐꯥꯎꯕ ꯎꯔꯣꯏ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯔꯒ ꯄꯥꯡꯗꯤ ꯄꯥꯡꯉꯦꯕ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯃꯗꯨ ꯑꯃ ꯌꯥꯎꯗꯦ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯣ ꯑꯣꯐ ꯇꯧꯕ ꯌꯥꯗꯦ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯨꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯥꯁꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯀꯥꯏꯅ ꯑꯩ ꯁꯣ ꯇꯧꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔꯅꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯤꯗꯣ ꯑꯩꯒꯤ ꯁꯦꯝꯃꯤꯕ ꯑꯩꯈꯣꯏ ꯁꯦꯝꯃꯤꯕ ꯃꯄꯨꯅ ꯂꯣꯏ ꯐꯣꯇꯣ ꯀꯥꯞꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯈ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯒ ꯚꯤꯗꯤꯑꯣ ꯅꯝꯃꯨꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯑꯗꯨꯅꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯁꯦꯡꯕꯅꯦ ꯃꯁꯤ ꯆꯤꯟ ꯊꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ 100K ꯌꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ 30ꯁꯤ ꯀꯝꯄꯜꯁꯔꯤ ꯆꯞ ꯆꯥꯅ ꯊꯥꯒꯠꯆꯒꯦ ꯃꯤꯅꯠ 10 ꯁꯥꯡꯕ ꯑꯣꯏꯒꯦꯔꯥ 10 ꯁꯥꯡꯕ ꯑꯣꯏꯒꯦꯔꯥ ꯃꯤꯅꯠ ꯑꯃꯈꯛꯇ ꯁꯥꯡꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯥꯒꯠꯂꯛꯄꯒ ꯚꯤꯗꯤꯑꯣ ꯑꯁꯤ 10 ꯂꯥꯈ ꯑꯕꯞ ꯌꯧꯍꯟꯕꯤꯌꯨ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯚ꯭ꯌꯨꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯤꯁꯛ 250-300 ꯐꯥꯎꯕ ꯂꯥꯏꯅ ꯊꯥꯛꯀꯦ ꯍꯥꯏꯁꯤꯅꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯀꯦꯄꯥꯁꯤꯃ ꯑꯩꯈꯣꯏ ꯂꯩ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ 30K 40K ꯌꯧꯔꯤꯕ ꯑꯩꯈꯣꯏꯅ
ꯀꯩꯅꯣ 1K ꯈꯛꯇ ꯌꯦꯡꯉꯒ ꯀꯥ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯃꯗꯨ ꯉꯝꯖꯗꯦ ꯃꯁꯤ ꯋꯥꯔꯧꯕꯤꯅꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ ꯄꯥꯡꯗꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯍꯜꯂꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯂꯥꯏꯅ ꯑꯋꯥꯕ ꯀꯣꯛꯍꯟ ꯌꯥꯏ ꯌꯨꯇꯨꯕꯔꯁꯤꯡ ꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯋꯥꯠꯂꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯃꯅ ꯌꯦꯡꯁꯤꯟꯕꯅ ꯑꯌꯥꯝꯕ ꯑꯣꯏ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯁꯤ ꯐꯩ ꯍꯥꯏꯅ ꯊꯥꯒꯠꯄꯤꯕꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯈꯔ ꯀꯩꯅꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯏꯇꯥꯎ 9:30 ꯍꯦꯜꯂꯦ 11 ꯐꯥꯎ ꯗꯥꯏꯔꯦꯛ ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯣꯛꯈꯤꯕ ꯖꯃꯥꯟ ꯁꯣꯏꯕ ꯌꯥꯗꯦꯕ ꯋꯥꯟ ꯇꯥꯏꯝ ꯀꯩꯅꯣꯅꯤ 11 ꯐꯥꯎꯕ ꯊꯥꯔꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯇꯧꯖꯔꯛꯏꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯛꯏꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯔꯤꯌꯦꯂꯤꯇꯤ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯊꯣꯛꯄꯒꯤ ꯋꯥꯅꯦ ꯃꯗꯨꯒꯤ ꯀꯨꯞꯅ ꯑꯩꯈꯣꯏ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯗ ꯑꯁꯦꯡꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯂꯣꯏ ꯍꯥꯏꯔꯤꯗꯣ ꯐꯥꯒꯤ ꯈꯛꯇ ꯇꯥꯊꯣꯛꯄꯩ ꯋꯥꯅꯤ ꯑꯁꯦꯡꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯌꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯛ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯅꯤ ꯁꯦꯡꯅ ꯌꯦꯡꯉꯗꯤ ꯑꯥꯔꯊ ꯌꯥꯝꯅ ꯆꯦꯟꯕꯅꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯔꯦꯇꯤꯌꯥ ꯁꯥꯍꯅꯤꯅ ꯂꯣꯏꯁꯤꯜꯂꯁꯦ ꯊꯦꯡꯉꯦ ꯄꯨꯡ 11 ꯐꯥꯎꯕꯇꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯔꯦꯇꯤꯌꯥ ꯉꯥꯏꯔꯣ ꯀꯩꯅꯣ ꯎꯈꯣꯛ ꯇꯔꯦꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯀꯣꯜꯂꯒ ꯑꯣꯏꯔꯁꯨ ꯈꯥꯡꯃꯤꯟꯅꯔꯁꯤ ꯄꯨꯡ ꯑꯃ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯊꯥꯒꯅꯤ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯌꯨꯇꯨꯞꯁꯤꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯃ ꯃꯤꯠ ꯇꯧꯗꯕ ꯌꯥꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯕꯦꯛ ꯕꯥꯏꯠ ꯇꯧꯕ ꯃꯁꯤ ꯌꯥꯝꯃꯜꯂꯦ ꯃꯔꯝ ꯑꯁꯤꯅ ꯕꯦꯛ ꯕꯥꯏꯠ ꯇꯧꯕꯁꯤ ꯈꯔ ꯂꯦꯞꯄꯁꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯀꯟ ꯊꯧꯕꯒꯤ ꯆꯥꯡ ꯑꯁꯤ ꯈꯔ ꯍꯟꯊꯔꯁꯤ ꯔꯤꯌꯦꯂꯤꯇꯤꯗ ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯁꯦꯜ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯅꯒꯨꯝꯁꯤ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯈꯥꯏꯕꯨꯡ ꯇꯥꯅꯒꯨꯝꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯂꯞ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯒ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯃꯤꯟꯅꯁꯤ ꯍꯧꯈꯤꯕ ꯃꯩꯍꯧꯔꯣꯜꯗꯁꯨ ꯄꯨꯜꯂꯒ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯉꯥꯛꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯍꯨꯟꯅꯕ ꯑꯃꯒ ꯌꯦꯡꯊꯤꯅꯕ ꯃꯁꯤ ꯄꯨꯂꯞ ꯊꯥꯗꯣꯛꯁꯤ ꯃꯁꯤꯅ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯅꯤ ꯃꯁꯤꯅꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯁꯤ ꯁꯅꯥꯇꯣꯝꯕ ꯌꯥꯏꯔꯤꯄꯣꯛꯅ ꯍꯥꯏꯌꯦꯅ ꯊꯥꯕꯤꯔꯛꯏ ꯍꯥꯏ ꯁꯅꯥꯇꯣꯝꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯕ ꯏꯅꯥꯎꯅꯤ ꯃꯥꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯒꯤꯁꯨ ꯁꯅꯥꯇꯣꯝꯕ ꯌꯥꯏꯔꯤꯄꯣꯛ ꯍꯥꯏꯔꯒ ꯆꯦꯟꯅꯦꯜ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯆꯦꯟꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯅꯦꯠ ꯌꯥꯕ꯭ꯔꯣ ꯇꯌꯥꯏ ꯁꯅꯥꯇꯣꯝꯕ ꯌꯥꯏꯔꯤꯄꯣꯛ ꯌꯥꯏꯌꯦ ꯃꯔꯛꯇꯗꯤ ꯇꯠꯂꯦꯀꯣ ꯅꯦꯠꯁꯦ ꯑꯗꯨꯅꯦ ꯁꯅꯥꯇꯣꯝꯕ ꯒꯤꯁꯨ 44 ꯄꯣꯏꯟ ꯁꯝꯊꯤꯡ ꯌꯧꯔꯕꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯁꯨ ꯆꯦꯟꯅꯦꯜꯗꯨꯁꯨ ꯑꯩꯈꯣꯏ ꯑꯄꯤꯛꯄ ꯌꯨꯇꯨꯕꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯇꯧꯔꯛꯏꯗꯤ ꯌꯥꯝ ꯃꯇꯝ ꯁꯥꯡꯉꯦ ꯑꯗꯨꯒ ꯌꯨꯇꯨꯞꯁꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯋꯥꯠꯄꯗꯒꯤꯗꯤ ꯉꯁꯤ ꯌꯧꯐꯥꯎꯕ ꯑꯩꯈꯣꯏ ꯁꯨꯃꯛ ꯂꯦꯞꯇꯅ ꯇꯧꯖꯔꯛꯏ ꯑꯗꯨꯕꯨ ꯁꯞꯄꯣꯔꯠꯇꯤ ꯈꯔ ꯅꯦꯝꯃꯤ ꯑꯗꯨ ꯕꯦꯛ ꯕꯥꯏꯛ ꯍꯦꯟꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯗꯥꯎꯟ ꯂꯥꯛꯏ ꯏꯁꯥꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯃꯤꯌꯥꯝꯕꯨ ꯉꯥꯏꯍꯥꯛ ꯅꯣꯛꯍꯜꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯅꯤꯡꯍꯟꯅꯕ ꯍꯦꯛ ꯃꯔꯛꯇ ꯄꯣꯛꯇꯕꯁꯨ ꯅꯠꯇꯦ ꯄꯣꯛꯂꯛꯏ ꯃꯁꯤ ꯑꯩꯈꯣꯏ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯕꯤꯕ ꯌꯥꯎꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯗꯗꯤ ꯀꯥ ꯍꯦꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯄꯤꯔꯛꯏꯀꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯁꯨ ꯐꯖꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩ ꯃꯁꯤ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯃꯥꯅ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯛꯑꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯉꯥꯛꯇ ꯄꯤꯕꯤ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯄꯤꯕ ꯂꯦꯞꯈ꯭ꯔꯦ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯤꯑꯣꯏ ꯑꯃꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯊꯤꯅ ꯆꯩꯔꯕ ꯍꯟꯖꯟ ꯆꯩꯕꯤꯔꯕ
ꯃꯥ ꯆꯩꯔꯛꯏꯕ ꯃꯤꯁꯛ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯆꯩꯔꯨꯒꯅꯨ ꯃꯥꯕꯨ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯥꯕꯨ ꯋꯦꯜꯀꯝ ꯇꯧꯕꯤꯌꯨ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯏꯀꯥꯏꯔꯒ ꯇꯣꯛꯆꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯆꯩꯔꯛꯄ ꯉꯥꯡꯉꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯞ ꯔꯦꯁꯄꯣꯟꯁ ꯄꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯐꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯅꯥꯇꯣꯝꯕ ꯌꯥꯏꯔꯤꯄꯣꯛꯁꯤ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯥꯗꯔ ꯑꯩꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯆꯦꯅꯦꯜꯗ ꯊꯥꯕꯤꯔꯛꯑꯦ ꯑꯗꯣ ꯁꯅꯥꯇꯣꯝꯕ ꯌꯥꯏꯔꯤꯄꯣꯛ ꯉꯁꯤꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯣ ꯅꯪ ꯑꯩꯈꯣꯏꯔꯣꯝ ꯁꯥꯏꯠꯇꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯗꯥꯏꯔꯦꯛ ꯍꯪꯉꯤ ꯉꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯂꯦꯞꯄꯤꯔꯣ ꯑꯩꯈꯣꯏ ꯎꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯃꯁꯤ ꯇꯁꯦꯡꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯦ 100K ꯌꯧꯍꯟꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ 10 lakhs ꯑꯕꯞ ꯑꯣꯏꯍꯟꯕꯤꯔꯣ ꯚ꯭ꯌꯨꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯟꯇꯤꯅ꯭ꯌꯨꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ 200ꯗꯒꯤꯅ 250 ꯐꯥꯎꯕ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯂꯥꯏꯅ ꯊꯥꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯅ ꯃꯁꯤꯒꯤ ꯁꯦꯀ꯭ꯔꯦꯠꯁꯤꯡ ꯑꯁꯤ ꯌꯧꯐꯥꯎꯕ ꯍꯥꯏꯔꯝꯃꯣꯏ ꯌꯨꯇꯨꯕꯔ ꯑꯃ ꯐꯥꯎꯅ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅ ꯐꯪꯉꯤꯕ ꯄꯩꯁꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯄꯤꯛꯅ ꯐꯪꯉꯦꯕ ꯇꯤꯝ ꯑꯃ ꯇꯤꯝ ꯋꯥꯛꯅꯤꯀꯣ ꯌꯨꯇꯨꯞꯁꯤ ꯏꯇꯣꯝ ꯈꯛꯇꯅ ꯇꯧꯕ ꯌꯥꯗꯦ ꯇꯤꯝ ꯋꯥꯛꯁꯤꯗꯤ ꯂꯨꯄꯥ 5,000-10,000 ꯐꯪꯕꯗꯨꯗꯤ ꯑꯩꯈꯣꯏ 3-4 ꯃꯇꯝ ꯃꯥꯡꯉꯤꯕꯅꯤꯅ ꯑꯗꯨ ꯌꯦꯟꯅꯔꯅꯤ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯁꯔꯨꯛꯇꯨꯅ ꯃꯤꯌꯥꯝꯗ ꯃꯗꯨꯗꯒꯤ ꯑꯦꯃꯥꯎꯟ ꯈꯔ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯇꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯅꯠꯇ꯭ꯔꯒꯅ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯩꯌꯦꯕ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯄꯦꯃꯦꯟ ꯐꯪꯉꯛꯄꯗ ꯉꯁꯤ ꯌꯧꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯄꯦꯃꯦꯟꯁꯤ ꯌꯥꯝꯗ꯭ꯔꯤꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯕ ꯂꯩꯇ ꯂꯥꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯖꯩ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2 ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯌꯦꯟꯅꯩ ꯑꯗꯨꯒ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯩꯈꯣꯏꯒꯤ ꯋꯥꯠꯂꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯁꯤ ꯑꯃ ꯂꯩꯔꯁꯤ ꯍꯦꯛꯒꯅ ꯍꯥꯏꯔꯁꯨ ꯍꯦꯛ ꯌꯥꯝꯅꯗꯤ ꯄꯤꯗꯕ 1,000ꯒꯤ ꯃꯊꯛꯇ ꯂꯩꯕ 1,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯁꯤ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯍꯧꯋꯤ ꯃꯁꯤ ꯅꯠꯇꯅ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯨꯔꯒ ꯇꯥꯜꯂꯒ ꯍꯤꯡꯖꯕꯅꯤ ꯑꯁꯪꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯀꯩꯅꯣ ꯏꯟꯇꯔꯇꯦꯟꯃꯦꯟ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯖꯕꯅꯤ ꯂꯩꯔꯤꯕ ꯌꯨꯇꯨꯕꯔ ꯃꯈꯩꯁꯤꯡꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ 10 lakh ꯑꯕꯞ ꯑꯣꯏꯍꯟꯕꯤꯔꯣ ꯚ꯭ꯌꯨꯁꯤꯀꯣ ꯃꯈꯣꯏꯒꯤꯗꯤ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯦ 100K ꯌꯧꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨ 100K ꯌꯧꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯈꯣꯏꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯚꯤꯗꯤꯑꯣ 5 6 ꯍꯦꯟꯅ ꯊꯥꯒꯠꯄ ꯉꯝꯗꯦ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ 5-6ꯇꯣ ꯀ꯭ꯔꯣꯔ ꯑꯕꯞ ꯑꯣꯏꯍꯟꯕꯤꯌꯨ ꯚ꯭ꯌꯨꯗꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯒꯤꯁꯨꯅꯦ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯄꯩꯁꯥꯗꯨ ꯌꯥꯝꯅ ꯐꯪꯉꯗꯤ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯦ ꯌꯥꯝꯅ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯅꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯁꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯁꯤꯅꯤ ꯁꯅꯥꯇꯣꯝꯕ ꯌꯥꯏꯔꯤꯄꯣꯛꯅ ꯇꯌꯥ ꯌꯨꯝ ꯄꯥꯏꯒꯦ ꯇꯧꯔꯝꯃꯤ ꯑꯩꯒꯤ ꯌꯨꯝ ꯐꯖꯅ ꯅꯨꯡꯁꯤꯠ ꯐꯖꯅ ꯁꯤꯠꯂꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃ ꯔꯤꯌꯥꯖꯨꯗꯤꯟꯅ ꯗ꯭ꯌꯨꯇꯤ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯏꯁꯇꯣꯟ ꯀꯦꯁꯇꯨꯒꯤ ꯑꯅꯥꯕ ꯍꯧꯔꯛꯑꯦꯅ ꯃꯥꯁꯤ ꯗꯣꯛꯇꯔꯗ ꯆꯠꯂꯦ ꯑꯗꯨ ꯃꯥ ꯃꯁꯥꯗꯣ ꯉꯝꯗ꯭ꯔꯦ ꯂꯥꯏꯐꯁꯤ ꯌꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯔꯦ ꯑꯗꯒꯤ ꯔꯨꯀꯨꯃꯥꯟꯅꯕꯨ ꯃꯥꯁꯨ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯏꯁꯇꯥꯐ ꯃꯤꯇꯤꯡ ꯂꯩꯌꯦꯅ ꯍꯥꯏꯌꯦ ꯚꯤꯗꯤꯑꯣ ꯀꯟꯐ꯭ꯔꯦꯟꯁꯇ ꯑꯗꯨꯅ ꯃꯤꯇꯤꯡ ꯑꯗꯨ ꯌꯥꯎꯔꯒꯦ ꯇꯌꯥꯏ ꯉꯁꯤꯗꯤ ꯊꯥꯔꯣ ꯅꯇꯣꯝ ꯈꯛꯇ ꯍꯥꯏꯅ ꯂꯥꯏꯐꯁꯤ ꯏꯇꯣꯝ ꯈꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯋꯥꯗꯤ ꯋꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯣ ꯋꯥꯔꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯄꯟꯊꯨꯡꯐꯝ ꯑꯃ ꯍꯥꯏꯗꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦ
ꯑꯗꯨꯒ ꯔꯤꯀ꯭ꯋꯦꯁ ꯑꯃꯠꯇꯒ ꯇꯧꯖꯒꯦ, ꯑꯩꯈꯣꯏ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯍꯦꯠ ꯏꯁꯄꯤꯆ ꯌꯥꯝꯅ ꯇꯧꯔꯣꯏꯁꯤ. ꯍꯦꯠ ꯏꯁꯄꯤꯆ ꯁꯤꯅ ꯄꯣꯖꯤꯇꯤꯞ ꯔꯦꯁꯄꯣꯟꯁ ꯄꯨꯔꯛꯄꯗ ꯌꯥꯝꯅ ꯊꯤꯟꯊꯍꯜꯂꯤ. ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯣꯖꯤꯇꯤꯞ ꯔꯦꯁꯄꯣꯟꯁ ꯊꯣꯛꯄ ꯊꯥꯒꯠ ꯋꯥꯍꯩ ꯉꯥꯛꯇ ꯏꯁꯤ. ꯃꯁꯤꯅ ꯀꯩꯅꯣ ꯋꯥꯔꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯃ ꯐꯥꯎꯕ ꯄꯨꯔꯛꯇꯦꯀꯣ. ꯂꯥꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯀꯥꯟꯅꯕ ꯄꯨꯔꯛꯑꯣꯏ. ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯤ ꯑꯅꯥ ꯊꯣꯛꯄ, ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯄ ꯅꯠꯇꯅ ꯂꯥꯟꯒꯤ ꯀꯥꯟꯅꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ. ꯂꯥꯟꯒꯤ ꯁꯣꯂꯨꯁꯟꯁꯤ ꯗꯥꯏꯂꯣꯛ ꯇꯧꯃꯤꯟꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ, ꯑꯗꯒꯤ ꯂꯩꯔꯤꯕ ꯂꯣꯀꯦꯜꯒꯤ CSOꯁꯤꯡ, ꯑꯆꯧ ꯑꯆꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯤꯜꯂꯒ ꯗꯥꯏꯂꯣꯛ ꯇꯧꯕ, ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯄꯨꯔꯛꯑꯒ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤꯞꯇ ꯂꯥꯟꯒꯤ ꯁꯣꯂꯨꯁꯟꯁꯤ ꯄꯥꯛꯅ ꯑꯣꯏꯗꯦ. ꯍꯥꯏꯗꯤ ꯃꯤ ꯑꯃꯒ ꯈꯠꯅꯕꯁꯤ ꯊꯥꯔ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯔꯒ ꯊꯥꯔ ꯄꯥꯔꯇꯤꯗꯨꯅ ꯁꯤꯜꯂꯒ ꯄꯤꯁ ꯇꯣꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯅꯤꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯄꯤꯁ ꯇꯣꯛ ꯇꯧꯕ ꯌꯥꯔꯣꯏ. ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯂꯥꯟ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ, ꯂꯩꯔꯤꯕ CSOꯁꯤꯡ ꯄꯨꯟꯁꯤꯟꯕꯤꯔꯒ ꯐꯝꯃꯤꯟꯅꯔꯒ ꯑꯃꯨꯛꯇꯪ ꯂꯥꯟ ꯑꯁꯤ ꯂꯣꯏꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯔꯤꯀ꯭ꯋꯦꯁ ꯑꯁꯤ ꯇꯧꯖꯔꯤ. ꯃꯔꯝꯗꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯄ꯭ꯔꯖꯥ, ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯥꯛꯄꯗꯒꯤ ꯌꯥꯝ ꯋꯥꯅꯔꯦ. ꯏꯚꯟ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩ. ꯅꯨꯃꯤꯠꯇꯨ ꯌꯥꯝ ꯊꯦꯡꯉꯦ, ꯑꯩꯁꯤ ꯇꯨꯝꯕꯁꯨ ꯌꯥꯗꯦꯅ ꯄꯥꯏꯔꯒ ꯌꯦꯡ ꯂꯩꯔꯦ. ꯑꯗꯣ ꯐꯦꯁꯕꯨꯛꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ, ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ, ꯏꯆꯜ ꯑꯃꯈꯛꯅꯀꯣ, ꯀꯅꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯒꯗꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ, ꯑꯩ ꯊꯕꯛ ꯏꯟꯈꯥꯡꯗꯣ ꯁꯨꯖꯒꯦ, ꯐꯤꯔꯣꯜ ꯁꯨꯕꯗꯣ ꯑꯣꯏꯒꯦꯔꯥ, ꯑꯦꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯒꯗꯕꯗꯣ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ, ꯑꯩ ꯊꯕꯛꯇꯣ ꯁꯨꯖꯒꯦꯅ ꯐꯦꯁꯕꯨꯛꯇ ꯃꯥꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯒ ꯄꯤꯔꯒ ꯌꯥꯎꯔꯛꯑꯦ. ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯅꯨꯡꯗꯥꯡꯗꯣ ꯑꯆꯤꯛꯄ ꯀꯩꯅꯣ ꯃꯇꯝꯒ ꯑꯣꯏꯔꯦ, ꯑꯌꯨꯛꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦꯕ. ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ, ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯄ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯔꯕꯖꯥꯠꯅꯤ. ꯃꯤꯑꯣꯏꯕ ꯑꯃꯅꯀ ꯑꯩꯈꯣꯏꯒꯤ ꯑꯩꯁꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯒꯗꯕ, ꯐꯤꯔꯣꯜ ꯐꯥꯎꯕ ꯁꯨꯒꯗꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ, ꯑꯩ ꯁꯨꯖꯒꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯈꯤꯕ. ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯍꯤꯡꯗꯣ ꯑꯩ ꯀꯞꯁꯨ ꯀꯞꯄꯦ, ꯑꯗꯒꯤ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯃꯤꯠꯁꯤ ꯇꯨꯝꯁꯤꯜꯂꯣ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯁꯥꯏꯂꯦꯟ ꯑꯣꯏꯕ, ꯑꯆꯤꯛꯄ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃ. ꯑꯩ ꯂꯥꯟꯒꯤ ꯀꯩꯅꯣꯁꯤꯗ, ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯥꯟꯒꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯈꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ. ꯏꯆꯟꯗꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣꯗꯤ ꯈꯪꯗꯦ. ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯗꯤ ꯑꯩꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯒ ꯊꯝꯍꯧꯕꯅꯦ. ꯑꯗꯣ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯒ ꯊꯝꯍꯧꯋꯦ. ꯑꯗꯣ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯃꯥꯒꯤ ꯃꯇꯦꯡ ꯅꯣꯡꯃ ꯁꯨꯡꯁꯣꯏꯗꯅ ꯄꯥꯡꯒꯅꯤ. ꯁꯅꯥꯇꯣꯝꯕ ꯌꯥꯔꯤꯄꯣꯛꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯌꯥꯎꯔꯤ. ꯃꯄꯥꯟ ꯊꯣꯛꯇꯕ ꯉꯥꯛꯇꯅꯤ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦꯅ ꯍꯥꯏꯔꯛꯑꯦ. ꯁꯨꯃꯥꯏꯅ ꯇꯧꯁꯦ, ꯕꯦꯠ ꯀꯣꯃꯦꯟꯁꯤ ꯄꯣꯖꯤꯇꯤꯞ ꯂꯩꯔꯒꯗꯤ ꯅꯦꯒꯦꯇꯤꯞ ꯑꯗꯨꯝ ꯂꯩꯒꯅꯤ ꯁꯅꯥꯇꯣꯝꯕ, ꯃꯗꯨꯒꯤ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯇꯧꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯝꯗꯕ, ꯋꯥꯈꯜ ꯈꯔ ꯈꯟꯊꯕ ꯋꯥꯠꯄ ꯀꯥꯡꯕꯨꯅꯅꯦ. ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤ ꯉꯥꯡꯊꯣꯛꯏꯕ ꯁꯛꯇꯣꯛꯏꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤ ꯍꯦꯛ ꯆꯤꯟꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ, ꯃꯗꯨ ꯃꯔꯥꯏꯅ ꯀꯩꯅꯣ ꯇꯧꯖꯅꯤ ꯀꯥꯏꯅ ꯍꯦꯛ ꯈꯟꯕ ꯀꯥꯡꯕꯨ ꯑꯣꯏꯔꯝꯒꯅꯤ. ꯃꯌꯥꯝ ꯉꯁꯤ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ, ꯈꯪꯃꯤꯟꯅꯁꯤꯀꯣ. ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯅ ꯆꯤꯟꯁꯤꯗꯒꯤ ꯉꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯥꯝꯃꯔꯛ ꯍꯥꯟꯅ ꯈꯟꯊꯕꯤꯌꯨ, ꯑꯗꯨꯒ ꯀꯣꯃꯦꯟ ꯄꯤꯕ ꯑꯣꯏꯔꯦ, ꯋꯥ ꯉꯥꯡꯕ ꯑꯣꯏꯔꯦ ꯉꯥꯡꯕꯤꯌꯨ. ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯂꯥꯏꯐ ꯇꯥꯏꯝꯅꯤꯀꯣ. ꯑꯩꯈꯣꯏ ꯍꯌꯦꯡ
ꯎꯃꯣꯔ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩ ꯁꯤꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯍꯧꯔꯅꯤ ꯑꯩꯅ ꯍꯦꯛ ꯀꯛꯑꯝꯗ꯭ꯔꯒꯗꯤ ꯃꯦꯕꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯅꯤ ꯈꯪꯗꯦ ꯍꯣꯔꯦꯟ ꯁꯤꯒꯅꯤ ꯈꯪꯗꯦ ꯁꯤꯕꯒꯤ ꯃꯇꯝ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯛꯑꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝꯃꯛ ꯂꯩꯒꯗꯣꯏꯅꯦꯕ ꯑꯩꯅ ꯄꯥꯁꯋꯥꯔꯗ ꯊꯝꯃꯤꯅꯤꯀꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯃꯠꯇꯅ ꯃꯁꯤꯒꯤ ꯀꯤꯋꯥꯔꯗꯁꯤ ꯈꯪꯉꯣꯏ ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯝꯗꯗꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯀꯩꯅꯣ ꯍꯣꯀꯨꯝꯗꯒꯤ ꯉꯁꯤ ꯆꯠꯈ꯭ꯔꯦꯅ ꯈꯜꯂꯣ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯂꯣꯏ ꯂꯩꯍꯧꯒꯅꯤ ꯀꯣꯃꯦꯟꯗꯨꯁꯨ ꯑꯗꯨꯝ ꯂꯩꯍꯧꯒꯅꯤ ꯐꯠꯇꯕꯁꯦ ꯃꯇꯝ ꯆꯨꯞꯄ ꯂꯩꯍꯧꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯁꯨ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯑꯃꯨꯕ ꯂꯝꯆꯠ ꯑꯃ ꯑꯗꯨꯝ ꯂꯩꯍꯧꯒꯅꯤ ꯍꯌꯦꯡ ꯑꯥꯐꯇꯔ ꯂꯥꯏꯐ ꯁꯤꯔꯕ ꯃꯇꯨꯡꯗꯁꯨ ꯃꯗꯨꯒꯤ ꯆꯥꯎꯔꯕ ꯁꯖꯥ ꯑꯃ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯨꯗ ꯅꯪꯅ ꯁꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯈꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯀ꯭ꯔꯤꯌꯦꯇꯔ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯐꯤꯜ ꯇꯧꯈꯤꯒꯅ ꯍꯥꯏꯔꯒ ꯁꯨꯡꯁꯣꯏ ꯑꯗꯨꯝ ꯂꯩꯍꯧꯒꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯕꯤꯒꯅꯨ ꯄꯣꯖꯤꯇꯤꯕ ꯀꯣꯃꯦꯟ ꯉꯥꯛꯇ ꯄꯤꯕꯤꯌꯨ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯑꯣꯏꯒꯦꯔꯥ ꯊꯥꯒꯠꯇꯕ ꯑꯣꯏꯒꯦꯔꯥ ꯌꯦꯡꯅꯤꯡꯗꯕ ꯑꯗꯣꯝꯅ ꯃꯤꯠ ꯅꯥꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯣ ꯐꯥꯠ ꯏꯟꯈꯠꯄꯤꯈꯣ ꯌꯦꯡꯕꯤꯔꯨꯅꯨ ꯑꯗꯨꯒ ꯕꯦꯠ ꯀꯣꯃꯦꯟꯗꯤ ꯄꯤꯔꯨꯅꯨ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯕꯁꯦ ꯌꯥꯝ ꯀꯥꯟꯅꯗꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯃꯨꯕ ꯀꯥꯂꯤ ꯑꯃ ꯁꯪꯉꯤ ꯍꯥꯏꯕꯁꯦ ꯃꯤꯉꯣꯟꯗ ꯎꯠꯊꯣꯛꯄꯝꯁꯦ ꯐꯠꯇꯕ ꯅꯪꯗꯤ ꯐꯠꯇꯕ ꯑꯩꯗꯤ ꯏꯁꯥ ꯏꯇꯣꯝ ꯈꯛꯇ ꯐꯠꯇꯅ ꯑꯗꯨꯝ ꯂꯩꯁꯤ ꯑꯩꯒꯤ ꯐꯠꯇꯕꯁꯤ ꯃꯤꯉꯣꯟꯗ ꯈꯪꯍꯜꯂꯝꯃꯣꯏꯁꯦꯕ ꯑꯩꯒꯤ ꯐꯠꯇꯕ ꯀꯦꯔꯦꯛꯇꯔ ꯂꯝꯆꯠ ꯑꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤꯉꯣꯟꯗ ꯈꯪꯍꯜꯂꯝꯕ ꯍꯥꯏꯁꯦ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯐꯠꯇꯕꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯄꯨꯝꯅꯃꯛꯇꯣ ꯂꯧꯊꯣꯛꯈꯣ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯄꯨꯔꯥ ꯄꯨꯡꯉꯥꯡ ꯉꯥꯡꯍꯜꯂꯣ ꯃꯆꯨꯗꯣ ꯑꯉꯧꯕ ꯂꯩꯍꯟꯁꯤ ꯑꯃꯨꯕ ꯑꯃ ꯐꯥꯎꯕ ꯂꯩꯍꯜꯂꯣꯏꯁꯦ ꯗꯥꯛ ꯂꯩꯍꯜꯂꯣꯏꯁꯦꯕ ꯐꯠꯇꯕꯒꯤ ꯁꯪꯒ ꯐꯠꯇꯕꯒꯤ ꯃꯔꯨꯞ ꯋꯥꯠꯄꯅꯤ ꯑꯐꯕ ꯃꯤꯑꯣꯏꯒꯤ ꯃꯔꯨꯞꯇꯤ ꯋꯥꯠꯂꯣꯏ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯃꯤꯉꯣꯟꯗ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯑꯃ ꯍꯥꯏꯈ꯭ꯔꯕ ꯃꯤꯑꯣꯏꯗꯨꯃꯛꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯃꯗꯨꯒꯤ ꯑꯣꯄꯣꯖꯤꯠ ꯔꯤꯌꯦꯛꯁꯟꯗ ꯑꯩꯉꯣꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯐꯠꯇꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯨꯡꯁꯣꯏ ꯇꯥꯕ ꯐꯪꯒꯅꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯅꯠꯇ꯭ꯔꯒꯅ ꯆꯞ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯑꯩꯅ ꯊꯥꯛꯄ ꯂꯥꯡ ꯑꯩꯅ ꯊꯨꯒꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯆꯤꯟ ꯆꯣꯠꯂꯒ ꯈꯨꯅꯤꯡ ꯆꯣꯠꯂꯦꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯣ ꯈꯣꯡ ꯆꯣꯠꯂꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯦ ꯍꯥꯏꯕ ꯑꯣꯏꯔꯝꯃꯣꯏ ꯑꯣ ꯈꯣꯡ ꯆꯣꯠꯂꯗꯤ ꯉꯁꯥꯏ ꯆꯤꯟꯗꯨ ꯃꯁꯤ ꯀꯩꯅꯣ ꯐꯠꯇ ꯍꯥꯎꯊꯤ ꯉꯁꯥꯏꯗꯩ ꯇꯥꯃꯜꯂꯒ ꯆꯤꯟ ꯃꯆꯤꯟ ꯇꯦꯡꯊꯣꯛꯈꯤꯕ ꯑꯗꯨꯗꯅꯤ ꯈꯣꯡ ꯆꯣꯠꯂ ꯆꯤꯟ ꯆꯣꯠꯂꯦꯅ ꯍꯥꯏꯔꯤꯁꯤ ꯃꯁꯤꯒꯤ ꯑꯀꯨꯞꯄ ꯑꯥꯔꯊꯗꯤ ꯊꯥꯏꯅꯗꯗꯤ ꯀꯣꯜꯒꯦꯠ ꯊꯣꯛꯑꯝꯗꯦ ꯀꯣꯜꯒꯦꯠ ꯊꯣꯛꯑꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯤꯡꯁꯥ ꯁꯣꯔꯁꯤ ꯃꯅꯝ ꯅꯝꯊꯤꯔꯝꯃꯤ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯣꯡ ꯆꯣꯠꯂꯗꯤ ꯆꯤꯟ ꯆꯣꯠꯂꯦꯅ ꯍꯥꯏꯕꯤꯔꯝꯃꯤꯗꯨ ꯈꯣꯡꯁꯤ ꯆꯣꯠꯂꯗꯤ ꯑꯁ ꯈꯣꯡ ꯆꯣꯠꯂꯕꯁꯤꯕꯨ ꯈꯣꯡ ꯈꯨꯠ ꯃꯥꯏ ꯃꯤꯠꯁꯤ ꯇꯥꯊꯣꯛꯈꯤꯒꯦ ꯆꯤꯟꯁꯤꯁꯨ ꯇꯦꯡꯊꯣꯛꯈꯤꯒꯦꯅ ꯇꯦꯡꯊꯣꯛꯑꯝꯕꯅꯤ ꯃꯅꯝ ꯅꯝꯊꯤꯑꯦꯅ ꯃꯆꯤ ꯑꯃ ꯈꯪꯕꯤꯌꯨ ꯑꯗꯨꯅꯅꯤ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯦꯅ ꯍꯦꯛ ꯍꯥꯏꯔꯝꯃꯤꯗꯣ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯦ ꯍꯥꯏꯕꯁꯤ ꯊꯥꯏꯅ ꯀꯣꯜꯒꯦꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯅꯤ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯈꯣꯡꯎꯞ ꯇꯣꯡꯉꯒ ꯆꯤꯟ ꯆꯣꯠꯂꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯗꯤ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯁꯦꯟꯗꯟ ꯌꯥꯎꯗ꯭ꯔꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦ ꯆꯝꯄꯜ ꯌꯥꯎꯗ꯭ꯔꯗꯤ ꯑꯗꯨꯅ ꯆꯝꯄꯜ ꯇꯣꯡꯉꯅꯤ ꯈꯣꯡꯎꯞ ꯇꯣꯡꯉꯅꯤ ꯑꯗꯨꯗꯨꯒ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯑꯗꯒꯤ ꯊꯥꯏꯅꯒꯤ ꯈꯔ ꯂꯩꯀꯣ ꯄꯥꯎꯔꯧꯁꯤꯡ ꯑꯗꯨꯒꯤ ꯈꯔ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯐꯥꯒꯤꯗꯤ ꯐꯥꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕꯅꯤ ꯑꯥꯔꯊ ꯑꯃꯃꯝꯗꯤ ꯂꯩꯀꯣ ꯅꯨꯡꯗꯥꯡ ꯋꯥꯏ ꯁꯤꯠꯆꯟꯒꯅꯨ ꯆꯥꯛꯈꯨꯝꯗ ꯋꯥꯏ ꯁꯤꯠꯆꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯁꯦ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯍꯥꯏꯅ ꯍꯥꯏꯀꯣ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯋꯥꯏ ꯁꯤꯠꯆꯟꯕ ꯐꯠꯇꯦ ꯍꯥꯏ ꯃꯁꯤ ꯀꯔꯤꯒꯤꯅꯣꯅ ꯀꯨꯞꯅ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯌꯨ ꯃꯗꯨꯗ ꯂꯥꯏ ꯇꯤꯟ ꯑꯗꯒꯤ ꯑꯆꯧ ꯑꯁꯥꯡ ꯀꯩꯅꯣ ꯂꯩꯕꯒꯤ ꯅꯠꯇꯦꯀꯣ ꯅꯨꯄꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯁꯅꯥ ꯂꯨꯄꯥꯁꯤ ꯁꯅꯥ ꯂꯨꯄꯥ ꯁꯤꯕ ꯑꯁꯤ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯁꯤ ꯇꯦꯛꯑꯒ ꯇꯥꯈꯤꯕꯁꯨ ꯌꯥꯏ ꯇꯝꯐꯥ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯆꯥꯛ ꯏꯁꯤꯡ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯆꯥꯛꯁꯪ ꯆꯥꯛꯈꯨꯝꯁꯤꯗꯤ ꯑꯗꯨꯝ ꯆꯥꯛ ꯏꯁꯤꯡ ꯇꯥꯕꯅꯤ
ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯋꯥꯏ ꯁꯤꯠꯆꯜꯂꯒ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯍꯥꯏꯗꯤ ꯆꯥꯛꯁꯪꯗ ꯃꯩ ꯍꯧꯐꯝꯗꯨꯗ ꯋꯥꯏ ꯁꯤꯠꯆꯜꯂꯒꯗꯤ ꯃꯩꯅ ꯆꯥꯛꯈꯤꯕ ꯌꯥꯏ ꯑꯗꯨꯑꯣꯏꯗꯤ ꯆꯥꯛꯈ꯭ꯔꯗꯤ ꯃꯥꯡꯉꯦ ꯃꯔꯝ ꯑꯁꯤꯅ ꯀꯥꯆꯤꯟ ꯑꯃꯗ ꯁꯤꯠꯆꯜꯂꯒ ꯐꯖꯅ ꯊꯝꯃꯨ ꯅꯣꯡꯉꯥꯜꯂꯒ ꯍꯨꯟꯇꯣꯛꯈꯣ ꯍꯥꯏꯁꯦ ꯀꯥꯆꯤꯟꯗꯨꯗ ꯁꯤꯠꯆꯜꯂꯒ ꯊꯝꯃꯗꯤ ꯆꯥꯛ ꯌꯥꯎꯔꯝꯃꯒꯁꯨ ꯑꯩꯈꯣꯏ ꯅꯠꯇꯕ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕ ꯖꯤꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯃꯅ ꯆꯥꯛꯇꯨ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗ ꯎꯗ꯭ꯔꯒꯅ ꯅꯣꯡꯉꯥꯜꯂꯒ ꯃꯆꯦꯠ ꯃꯀꯥꯏ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯨꯟꯗꯣꯛꯑꯝꯗꯥꯏꯗ ꯀꯩ ꯀꯩ ꯌꯥꯎꯔꯤꯖꯥꯠꯅꯣꯅ ꯌꯦꯡꯉꯗꯤ ꯎꯍꯧꯔꯅꯤ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯑꯥꯔꯊꯅꯤ ꯊꯥꯁꯤ ꯃꯥꯏꯀꯩ ꯄꯥꯡꯉꯤꯅ ꯍꯥꯏꯔꯤꯁꯤꯅ ꯆꯠꯊꯣꯛꯄ ꯐꯠꯇꯦꯅ ꯍꯥꯏꯔꯤꯁꯦ ꯊꯥꯏꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯩꯔꯝꯗꯦ ꯂꯥꯝꯇꯦꯟ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯎꯆꯥꯟ ꯃꯆꯤꯅ ꯇꯧꯔꯒ ꯕꯣꯗꯣꯟ ꯁꯥꯔꯒ ꯆꯠꯅꯔꯝꯃꯤ ꯁꯥ ꯀꯩꯁꯨ ꯃꯔꯥꯡ ꯀꯥꯏꯔꯝꯃꯤ ꯑꯗꯨꯅ ꯊꯥ ꯁꯤꯕ ꯑꯃꯝꯕ ꯊꯥ ꯁꯤꯕ ꯍꯥꯏꯕꯁꯤ ꯑꯃꯝꯕꯅꯤ ꯑꯗꯨꯅ ꯑꯃꯝꯕ ꯑꯁꯤꯗ ꯆꯠꯂꯗꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯥ ꯀꯩ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯃꯌꯥꯝ ꯊꯣꯛꯑꯝꯕꯅꯤꯅ ꯁꯣꯛꯀꯅꯤ ꯑꯗꯨꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯄꯥꯡꯉꯤ ꯆꯠꯀꯅꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯥꯁꯤ ꯃꯥꯏꯀꯩ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯔꯅꯤꯃꯥ ꯉꯥꯛꯇꯅꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯈꯨꯗꯤꯡꯃꯛꯇ ꯕꯜꯕ ꯂꯣꯏ ꯊꯥꯅꯔꯦ ꯑꯗꯨꯅ ꯑꯦꯅꯤ ꯇꯥꯏꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯃꯁꯤꯅꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯁꯤ ꯑꯍꯟ ꯃꯊꯤꯅ ꯆꯐꯨ ꯃꯦꯜꯂꯤ ꯀꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯍꯟ ꯃꯊꯤꯅ ꯆꯐꯨ ꯃꯦꯜꯂꯗꯤ ꯑꯣꯗꯅ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯆꯐꯨꯗꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯐꯨ ꯌꯦꯟꯖꯥꯡ ꯊꯣꯡꯅꯅꯕ ꯆꯐꯨ ꯅꯠꯇ꯭ꯔꯒꯅ ꯊꯛꯅꯅꯕ ꯆꯐꯨꯗꯨꯗ ꯑꯍꯟꯒꯤ ꯃꯊꯤꯗꯨꯅ ꯆꯐꯨ ꯃꯦꯜꯂꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨ ꯃꯋꯥ ꯂꯧꯔꯨꯅꯨ ꯑꯣꯗꯅ ꯁꯤꯅꯤ ꯑꯍꯟꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯍꯟꯅ ꯍꯥꯏꯔꯝꯕꯁꯤ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ ꯍꯨꯝꯐꯨ ꯍꯨꯝꯗ꯭ꯔꯥ ꯍꯥꯟꯅ ꯃꯈꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯜꯂꯤ ꯌꯨꯝꯕꯥꯟ ꯂꯣꯟꯁꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯑꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯀꯌꯥ ꯊꯦꯡꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯌꯥꯝꯕꯅ ꯆꯨꯝꯒꯜꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯍꯟꯅ ꯍꯥꯏꯕ ꯇꯥꯁꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯇꯥꯁꯤ ꯍꯥꯏꯕꯅꯤ ꯑꯍꯟ ꯃꯊꯤꯅ ꯆꯐꯨ ꯃꯦꯜꯂꯤ ꯍꯥꯏꯕꯁꯤ ꯁꯣꯔꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯍꯥꯏꯔꯤꯁꯤꯗ ꯂꯧꯁꯤꯟꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯂꯩ ꯆꯠꯅꯕꯤꯗ ꯀꯣꯃꯦꯟꯁꯤ ꯌꯥꯔꯤꯄꯣꯛ ꯁꯅꯥꯇꯣꯟꯕ ꯏꯒꯜꯃꯩꯅ ꯍꯧꯖꯤꯛ ꯋꯥꯎ ꯍꯥꯏꯕꯤꯔꯛꯏ ꯔꯨꯛꯁꯥꯅꯥ ꯑꯃꯤꯔꯅ ꯃꯦꯁꯦꯖ ꯑꯁꯤ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯃꯥꯏꯁꯦ ꯁꯥꯎꯔꯛꯄꯗꯒꯤ ꯑꯗꯒꯤ ꯔꯤꯌꯥꯁ ꯏꯗꯤꯠꯅ ꯕ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯝꯇ 4K ꯁꯕꯁꯀ꯭ꯔꯥꯏꯞ ꯌꯧꯍꯜꯂꯁꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯔꯤꯌꯥꯁ ꯔꯤꯌꯥꯁ ꯏꯗꯤꯠ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯃꯁꯤꯗꯁꯨ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯒ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯁꯅꯥꯇꯣꯟꯕ ꯌꯥꯏꯔꯤꯄꯣꯛꯅ ꯆꯥꯛ ꯆꯥꯅꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯂꯥꯏꯚ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯒꯗꯕꯅꯤ ꯂꯥꯏꯚ ꯑꯁꯤ ꯍꯧꯖꯤꯛ ꯃꯤꯅꯠ 3 ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯑꯦ ꯄꯨꯡ 7 ꯆꯞ ꯆꯥꯅ ꯂꯥꯏꯚ ꯑꯁꯤ ꯊꯥꯒꯅꯤ ꯄꯨꯡ 7 ꯐꯥꯎꯕꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯣꯛꯈꯤꯕ ꯖꯕꯥꯟꯁꯦ ꯑꯌꯥꯝꯕꯅ ꯉꯥꯛꯀꯜꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯕꯥꯟ ꯑꯁꯤ ꯉꯥꯛꯑꯒꯦ ꯑꯗꯨꯅ ꯄꯨꯡ 7 ꯆꯞ ꯆꯥꯅ ꯂꯥꯏꯚ ꯑꯁꯤ ꯊꯥꯔꯛꯑꯒꯦ ꯂꯥꯏꯚ ꯊꯥꯔꯤꯉꯩ ꯃꯅꯨꯡꯗ ꯑꯩꯅ ꯋꯥ ꯉꯥꯡꯉꯤꯉꯩ ꯃꯅꯨꯡꯗ ꯁꯅꯥꯇꯣꯝꯕ ꯌꯥꯏꯔꯤꯄꯣꯛꯅ ꯅꯣꯛꯄꯗ ꯁꯤꯔꯦꯌꯦ ꯑꯗꯣꯝꯒꯤ ꯀꯣꯃꯦꯟ ꯄꯥꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯃꯤꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯀꯣꯃꯦꯟꯒꯤ ꯀꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯤꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯗꯣꯝꯒꯤ ꯀꯣꯃꯦꯟ ꯑꯗꯨ ꯄꯥꯍꯧꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯑꯗꯣꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯈ꯭ꯔꯒꯁꯨ ꯑꯗꯣꯝꯅ ꯉꯥꯛꯄꯤꯔꯝꯃꯨ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗ ꯉꯥꯝꯗꯕ ꯉꯝꯗꯦ ꯂꯥꯟꯗꯕ ꯉꯝꯗꯦ ꯑꯗꯨꯅ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯇꯁꯨ ꯆꯪꯕꯤꯔꯛꯂꯒ ꯑꯩꯈꯣꯏꯕꯨ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯌꯥꯝ ꯋꯥꯁꯨ ꯋꯥꯔꯝꯂꯒꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯄꯨꯡ 7 ꯇꯥꯒꯗꯕ ꯃꯤꯅꯠ ꯑꯃꯈꯛꯇ ꯉꯥꯏꯔꯦꯀꯣ ꯃꯁꯤ ꯐꯥꯎꯕꯗꯤ ꯉꯥꯏꯖꯜꯂꯁꯤ ꯑꯗꯨꯒ ꯃꯁꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯔꯒꯗꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯂꯩꯌꯦ ꯑꯗꯨꯅꯅꯤ ꯄꯨꯡ ꯑꯃꯁꯤ ꯐꯥꯅ ꯉꯥꯡꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯂꯥꯟꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯝꯕ ꯄꯥꯎꯔꯧ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤ
ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯔꯝꯗꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯑꯗꯩ ꯌꯨꯇꯨꯕ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯀꯛꯊꯠꯄꯤꯌꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯦꯛꯇꯤꯡꯗ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗ ꯅꯥꯌꯦꯡꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯔꯣꯏꯗꯕ ꯑꯦꯛꯇꯤꯡ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯖꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯁꯂꯥꯝꯒ ꯂꯣꯏꯅꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ